ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯄꯣꯛꯄ ꯃꯄꯥꯗ ꯑꯣꯠꯄ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯃꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯃꯄꯥ ꯃꯆꯥ ꯈꯛ ꯏꯪꯅ ꯂꯩꯖꯕꯅꯤ꯫ ꯊꯧꯕ ꯉꯟꯇꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯏꯅꯔꯦ꯫ ꯅꯨꯄꯤ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯤꯕ ꯇꯧꯗꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯄꯨꯟꯁꯤ ꯀꯠꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯊꯧꯕ ꯂꯧꯕꯨꯛꯇ ꯉꯥ ꯐꯥꯗꯨꯅ ꯂꯩ꯫ ꯉꯥ ꯐꯥꯃꯤꯟꯅꯔꯤꯕ ꯇꯣꯝꯕꯅ, "ꯂꯧꯕꯨꯛꯁꯦ ꯉꯥꯗꯤ ꯐꯖꯅ ꯂꯩꯕꯖꯥꯠꯅꯤꯅꯦ ꯏꯇꯥꯎ." "ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ, ꯐꯥꯔꯤꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ. ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯜꯂꯅꯤꯅꯦꯍꯦ. ꯉꯁꯤ ꯅꯪꯗ꯭ꯔꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦ." "ꯏꯇꯥꯎ, ꯍꯌꯦꯡ ꯍꯦꯛ ꯌꯧꯈꯤꯕꯒꯅꯦ ꯃꯤꯅ ꯍꯦꯛꯇ ꯐꯥꯗꯣꯛꯈꯤꯒꯗꯧꯔꯤꯕꯅꯤꯅꯦ." "ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯁꯤ ꯉꯥ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯒ ꯁꯦꯜꯁꯨ ꯐꯪꯒꯅꯤ. ꯑꯗꯒꯤ ꯇꯪꯈꯥꯏ ꯑꯃꯅ ꯌꯨꯝꯗ ꯂꯤꯗꯨꯅ ꯊꯝꯕ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯅꯪꯕꯣ." "ꯐꯅ ꯀꯨꯏꯅ ꯆꯥꯅꯅꯤꯕꯣ. ꯑꯗꯨꯅꯅꯦ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏ. ꯃꯤꯉꯣꯟꯗꯒꯅꯦ ꯐꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ." "ꯍꯣꯏꯅꯦ, ꯏꯕꯥꯅꯤꯅ ꯁꯤꯠ ꯅꯥꯟꯅ ꯐꯥꯗꯣꯛꯄ ꯍꯥꯏꯕꯗꯨꯅꯤ." "ꯃꯗꯨꯃꯛꯅꯤꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯁꯨ. ꯑꯗꯣ ꯏꯇꯥꯎ, ꯅꯆꯥꯅꯨꯄꯥꯗꯣ ꯄꯨꯊꯣꯔꯛꯎ ꯌꯥꯗ꯭ꯔꯣ?" "ꯑꯩꯅ ꯋꯥꯅꯤ ꯍꯥꯏꯗꯅ ꯄꯨꯊꯣꯔꯛꯇ꯭ꯔꯕꯅꯤ, ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯏꯇꯥꯎ." "ꯍꯦꯔꯥ ꯏꯇꯥꯎ, ꯁꯤꯒꯨꯝꯕꯁꯤꯁꯨ ꯈꯔ ꯈꯔ ꯈꯪꯍꯟꯒꯗꯕꯅꯤꯗ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯗꯨꯗ ꯅꯠꯇꯦ ꯃꯥꯕꯨ ꯊꯕꯛꯁꯨ ꯆꯠꯄ ꯎꯗꯦ. ꯌꯨꯝꯗ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯕꯒꯦ?" "ꯌꯦꯟ ꯉꯥꯅꯨ ꯁꯥ ꯁꯟ ꯂꯣꯏꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤꯌꯦ ꯑꯗꯨꯕꯨꯗꯤ." "ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ. ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯌꯥ ꯄꯨꯟꯗꯕ꯭ꯔꯣ ꯄꯥꯔꯤꯗꯨꯕꯣ?" "ꯍꯣꯏ ꯏꯇꯥꯎ, ꯁꯥ ꯁꯟ ꯌꯦꯡꯁꯤꯜꯂꯤꯉꯩ ꯍꯣꯠꯅꯔꯤꯉꯩꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯟꯕ ꯁꯪꯗꯦ. ꯑꯗꯒꯤ ꯁꯪꯂꯕꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕ ꯃꯤꯗꯤ. ꯃꯤ ꯄꯨꯟꯕ ꯍꯩꯇꯕ ꯑꯃ ꯇꯧꯔꯤ." "ꯑꯃꯔꯣꯝꯗꯕꯨꯗꯤ ꯐꯩ, ꯑꯃꯔꯣꯝꯗꯁꯨ ꯐꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯏꯇꯥꯎ. ꯃꯤꯔꯛ ꯊꯣꯛꯄ ꯃꯤꯌꯥꯝ ꯄꯨꯟꯕ ꯑꯁꯤꯅ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯤꯕꯅꯤꯗꯣ. ꯃꯇꯣꯝꯇ ꯂꯩꯕ ꯍꯥꯏꯁꯦ ꯁꯤꯅ ꯃꯇꯣꯝꯇꯒꯤ ꯋꯥꯈꯜꯅꯤꯗꯣ. ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯕꯁꯨ ꯐꯩ, ꯑꯐ ꯐꯠꯇ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯗꯣ." "ꯑꯗꯨꯅꯤꯅꯦ ꯏꯆꯥꯅꯨꯄꯥꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ, ꯑꯗꯨꯕꯨ ꯌꯥꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯂꯩ." "ꯅꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯒ ꯑꯣꯏꯔꯦ. ꯌꯥꯝꯅ ꯁꯣꯏꯍꯟꯅꯤꯡꯗꯦꯅꯦ ꯏꯇꯥꯎ ꯑꯩꯗꯤ." "ꯑꯗꯨꯕꯨꯗꯤ ꯁꯣꯏꯔꯣꯏꯗ. ꯅꯪꯅꯅꯦ ꯅꯨꯄꯤ ꯑꯃ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ." "ꯃꯁꯤ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯅꯤ." "ꯍꯧꯗꯣꯔꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕꯃꯛꯁꯨ ꯅꯠꯇꯦ." "ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯅꯣꯡꯃꯇ ꯑꯩꯅ ꯈꯜꯂꯨꯗꯦꯀꯣ ꯏꯇꯥꯎ." "ꯈꯟꯗꯕꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ, ꯈꯜꯂꯛꯅꯕ." "ꯑꯁ ꯏꯇꯥꯎ, ꯅꯪ ꯁꯨꯕ." "ꯏꯇꯥꯎꯅ ꯅꯨꯄꯤ ꯊꯤꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ. ꯂꯩꯀꯥꯏꯁꯤꯅꯁꯨ ꯀꯩꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦꯅꯦ ꯏꯇꯥꯎ ꯅꯪꯕꯣ. ꯃꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯐꯥꯎꯕ 2, 3 ꯂꯣꯟꯅꯔꯤ. ꯑꯗꯨꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯇꯣ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ. ꯅꯥꯝꯃ ꯍꯥꯡꯂꯒ ꯂꯩꯕ ꯌꯨꯝ ꯄꯥꯟꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯏꯆꯥꯅꯨꯄꯥ ꯂꯩꯔꯤꯁꯤꯗꯤ ꯏꯇꯥꯎ." "ꯅꯆꯥꯅꯨꯄꯥꯅ ꯑꯃꯅꯤ, ꯅꯨꯄꯤꯅ ꯑꯃꯅꯤ." "ꯅꯨꯄꯤꯒ ꯊꯤꯅꯤꯡꯗꯦꯗ. ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯔꯒ ꯏꯆꯥꯅꯨꯄꯥꯗ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯒꯗꯕ. ꯃꯗꯨ ꯃꯄꯥ ꯑꯩꯅ ꯊꯣꯛꯍꯟꯅꯤꯡꯗꯦ." "ꯅꯪꯅ ꯍꯥꯏꯁꯤ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯗꯨꯅ ꯅꯆꯥꯅꯨꯄꯥꯁꯤ ꯑꯣꯠꯀꯅꯤ ꯁꯤꯅꯦꯕ?" "ꯍꯣꯏ ꯏꯇꯥꯎ. ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ, ꯑꯇꯣꯝꯕꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯅꯠꯇꯦꯅꯦ ꯏꯇꯥꯎ. ꯄꯣꯛꯇꯕ ꯃꯆꯥ, ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ." "ꯑꯗꯨꯕꯨ ꯐꯠꯇꯕꯅ ꯑꯌꯥꯝꯕꯅꯤꯗ." "ꯑꯗꯣ ꯑꯐꯕ ꯀꯣꯛ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ." "ꯏꯇꯥꯎ, ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯩꯝꯇ ꯂꯩꯇꯦ. ꯏꯆꯥꯒ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ. ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩ ꯈꯜꯂꯛꯎꯗꯦ. ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯃꯥꯡꯍꯟꯈꯤꯕꯁꯨ ꯄꯥꯝꯗꯦ." "ꯑꯁ ꯏꯇꯥꯎ, ꯅꯪ ꯁꯤꯗꯤꯕ." "ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯉꯥꯗꯣ ꯑꯣꯏꯅ ꯐꯥꯎ. ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ." "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯉꯥꯗꯨ ꯐꯥꯕ ꯌꯥꯕ ꯐꯥꯔꯦ, ꯑꯗꯨꯒ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯊꯝꯗꯨꯅ ꯉꯥ ꯑꯗꯨ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯈꯔ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯉꯥ ꯑꯗꯨ ꯈꯔ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ, "ꯕꯥꯕꯥ, ꯌꯥꯝ ꯊꯦꯡꯉꯤꯅ, ꯀꯩꯒꯤꯅꯣ?" "ꯉꯥꯗꯣ ꯑꯃꯨꯛ ꯂꯣꯏꯅ ꯐꯥꯗꯣꯛꯄ ꯂꯣꯏꯅꯅꯕ ꯍꯣꯠꯅꯕꯗ, ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯌꯣꯟꯊꯣꯔꯛ, ꯃꯗꯨꯗ ꯀꯨꯏꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ." ꯄꯥꯔꯤ ꯃꯄꯥꯅ ꯐꯥꯔꯛꯏꯕ ꯉꯥ ꯑꯗꯨ ꯌꯦꯡꯗꯨꯅ,
Sidi yam yamini baba. Yambani yambani. Si phawba tangkhai ama yonthoklabnabani. Sisu khara yonthopa yakini baba. Yolagom sida. Yumgi chananaba oina thamasi. Hoi baba. Adudi chak toklaga oina yaithorasi khara ama. Hoi. Ado akhoi gi chak thongabro. Chak tinga saina loire baba. Phare. Kari mathel thongaba. Hekta iron sale baba. Hai, adu ngai khoni hi. San sing di lausalabro. Hoi baba. Adudi ibasu irula ja thorage aduga chak to chana naba. Baba ne iru mai thari ngai da nga khara tawramage chak ka chana naba. Hoi. Khara achobo khalage hek tawr. Hoi baba. Asamna pari du changkre imung lomda aduga thawbuna mapanda irulu jatuna lehawi. Numidangi chak toklaba matungda mapa macha du nga singa du yaiminari. Macha nupana. Nga lehoribro baba. Kitang di jitharamgadaba mali. Adudi hayeng amu phakiba tare baba. Khangde mawong yengage. Itaw tombusu hayeng di thabak lei hai. Aduna ayu anganbada itomta nga yengusira haina khali. Kitang bu pharadi yonbado kanadoin. Hoi baba. Mina phadok lambra haibisu khangba natte da tawrise. Macha nupana. Ado baba kainomta haige. Kaino. Ichana haninglibado hekda hayin. Hayengse. Maningi itaw poireina khul thangnabada lai harauri. Yengba chatluse hai. Chatlu kaino. Ipadi nangse chatmande hairibani. Hoi baba. Tawbadabune. Yamna thengnadi halakat. Ngana halake baba. Mapa thawba makhata aduna. Chalo. Matam se thengi potha jarur. Kitang khakta ngai sidine ipana dum tahorage. Yani da baba. Solution minaraga puna potha minarase. Ihe. Baba na dum tahorage haibasida. Kitang khaksibu baba lution minarase. Hoi. Mathangi numitni. Ayuki matamado pari mana chak adu thonglami. Thawba sunga tana nga pharuraga halaklami. Thawba mangola du da phamthaduna. As chatlamdabani hena phabani da tawrise. Kaidawrage baba. Nga bune ama ani dagi hena lairamde da tawrise. As adudi chatlamdrasu yani ne. Aduni ni ipana hais. Arembada lekhom lainang tairaga toy. Ngarang di khara lehawi haibadai ni baba. Lehobani ni. Aduna mina phadokrabra khangde. Pharamani baba. Khangde da tawrise. Ipana chatli sisu yamna thengba moksu natte. Ado baba. Chakcha thosira. Aishu tawgadaba thabak mayam ama lei. Kaino ni chak loirabro hairisibo. Hoi baba. Thabak yamena ngantana thongtoba. Ijadi maram uthongna mokreda. As baba sima ngarang su ichana thongi. Horen di lai harauba yengba chakadabani nane. Ipana hek thongbirage. Hoi baba. Numidangi athengma matamni thawba mangola duda phamduna lei. Makhuta pairiba khudai aduna kangsu amuk hummi. Adumna lairingai machanupa pari su halaklami. Machanupa halakpa ubada. Icha halaidana. Baba, hoju phawba tumdribo. Tumdri ne nang halakpa ngairamdibani. As koktuma masu yabadubo. Wadeda. Icha halaktana ipana tumthabado yadeni nang. Aisu ngana halakena tawbani. Aduda itawna hanse haiba yadrini ni. Kaishu kaide. Yamna thengba oidrida. Ado baba lao tumurese. Hoi. Lao. Asumna ahinga du potharami. Matam kharagi matungdani. Parisu matam charabani na nupi thirami. Thawbasu mamau phangbada yamna nungaijaba haraujaba haibadu oirami. Mapa macha khak leiba adusu mau lakpadagidi mi khangyam yam khalakbra haina khanjarami. Parigi nupigi mamingna laija haina kaurami laija masak matau phajai adubu mabuk kaya phaba maudi oiramde mabuk khara phatlamde nongmugi numit amani laija magi kada lushinduna le tanja aduda magi nupa pari su changlaktuna kaidawri banana tawriduna laija na kaidawrage nate kaidawri no banana nga tana lushilaga leramisi ngasi natro ipamlomda yumda chatsena haibadubo kawbirabro kaino kawdene adubudi aduni
ꯑꯗꯨꯒꯤ ꯆꯠꯅꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯣ ꯉꯟꯃꯟꯗ꯭ꯔꯣ ꯅꯪꯅ ꯂꯣꯏꯁꯤꯜꯂꯤꯁꯤꯕꯣ ꯀꯥꯏꯗꯩ ꯉꯟꯕꯅꯣ ꯊꯦꯡꯕꯨ ꯊꯦꯡꯃꯜꯂꯕꯅꯤ ꯂꯣꯏꯔꯦꯍꯦ ꯍꯧꯖꯤꯛꯄꯨ ꯊꯦꯡꯉꯤ ꯑꯣ ꯉꯥꯡꯗꯅ ꯂꯩꯕꯒꯤ ꯁꯔꯨꯛ ꯇꯥꯃꯣꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯩꯅ ꯂꯣꯏꯁꯤꯟꯕꯗꯤ ꯀꯨꯏꯒꯗꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗ ꯉꯟꯕꯁꯤꯗ ꯍꯣ ꯉꯟꯅ ꯆꯠꯂꯒ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯕ ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯦ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯝꯃꯕꯣ ꯀꯩꯅꯣ ꯆꯥꯛꯇꯤ ꯑꯥꯗ ꯆꯥꯒꯗꯕꯅꯤ ꯉꯥꯎꯔꯕ ꯈꯪꯗꯦꯍꯦ ꯇꯥꯃꯣꯁꯦ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯁꯦ ꯂꯣꯏꯅ ꯀꯥꯎꯏ ꯏꯍꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯅꯦꯍꯦ ꯄꯥꯕꯒꯤ ꯆꯥꯛꯄꯨꯅꯤꯅꯦ ꯍꯥꯏꯁꯦ ꯊꯣꯡꯉꯝꯗꯦꯗ ꯀꯔꯤꯒꯤ ꯃꯁꯥꯅ ꯑꯗꯨꯝ ꯊꯣꯡꯖꯔꯁꯅꯤ ꯀꯩꯅꯣ ꯂꯥꯏꯖ ꯅꯪ ꯍꯥꯏꯗꯨꯕꯣ ꯉꯁꯥꯏꯈꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯊꯦꯡꯉꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯗꯕ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯀꯨꯏꯕ ꯊꯕꯛꯅꯣꯅꯦ ꯅꯪꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯄꯥꯝ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯁ ꯑꯩꯗꯤ ꯉꯁꯥꯏꯅ ꯊꯣꯡꯉꯤꯕ ꯑꯣꯏꯅ ꯈꯜꯂꯨꯔꯦ ꯄꯥꯕ ꯃꯇꯣꯝꯇꯒꯤꯕꯨ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯒꯦ ꯑꯗꯨꯝ ꯊꯣꯡꯉꯒ ꯄꯦꯟꯅ ꯆꯥꯖꯔꯁꯅꯤ ꯑꯗꯨꯗ ꯂꯥꯏꯖ ꯇꯥꯃꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯔꯒꯨꯝꯁꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯊꯣꯡꯉꯤꯗꯨꯗꯤ ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏ ꯆꯠꯈꯤꯕꯗ ꯊꯣꯡꯍꯧꯕꯕꯣ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯒꯤ ꯊꯣꯡꯕꯁꯨ ꯅꯠꯇꯦ ꯃꯇꯣꯝ ꯈꯛꯇꯒꯤ ꯊꯣꯡꯕꯕꯨ ꯃꯧ ꯂꯥꯛꯑꯒ ꯃꯧꯅ ꯉꯥꯛꯇ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯇꯥꯃꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯌꯥꯔꯦꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯣꯕ ꯑꯩꯗꯤ ꯂꯣꯏꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯦ ꯊꯧꯕꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯕꯥꯕꯥ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯌꯦꯡꯒꯣꯟꯁꯦ ꯈꯤꯇ ꯁꯦꯝꯖꯤꯟꯒꯦꯅ ꯇꯧꯕꯅꯤ ꯅꯤꯄꯥꯒꯤꯕꯨ ꯉꯥꯏꯈꯣꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤꯅ ꯅꯁꯥ ꯅꯥꯟꯅ ꯊꯣꯔꯛꯏꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯕꯥꯕꯥ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯗ ꯆꯠꯂꯨꯒꯦꯅ ꯇꯧꯕꯅꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄ ꯑꯣ 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 ꯑꯗꯣ ꯕꯥꯕꯥ ꯅꯃꯧꯒ ꯑꯩꯒ ꯆꯥꯛꯇꯤ ꯑꯥꯗ ꯆꯥꯔꯛꯑꯅꯤꯀꯣ ꯍꯣꯏ 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 ꯂꯥꯏꯖꯅ ꯕꯥꯕꯥ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯄꯥꯕꯒꯤꯗꯤ ꯊꯣꯡꯉꯝꯗ꯭ꯔꯦ ꯌꯥꯏꯗ ꯌꯥꯏꯗ ꯏꯄꯥꯒꯤꯗꯤ ꯏꯄꯥ ꯁꯨꯝ ꯊꯣꯡꯍꯧꯔꯒꯦ ꯑꯗꯨꯗꯤ ꯄꯥꯕ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ 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 ꯑꯁꯨꯝꯅ ꯃꯆꯥ ꯃꯃꯧ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯊꯧꯕ ꯆꯠꯈ꯭ꯔꯤꯕ ꯃꯆꯥ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯒꯤ ꯏꯃꯧꯁꯤ ꯌꯦꯡꯕꯗ ꯃꯕꯨꯛ ꯀꯌꯥ ꯐꯒꯗꯕ ꯅꯠꯇꯦ ꯋꯥ ꯉꯥꯡꯕꯗ ꯅꯝꯍꯥꯏ ꯎꯟꯕꯁꯨ ꯇꯧ ꯈꯔꯁꯨ ꯉꯝꯒꯗꯧꯔꯤꯗ ꯃꯁꯤꯒ ꯂꯥꯏꯔꯤꯗ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ ꯑꯩꯅꯦ ꯆꯥꯛ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯣꯡꯂꯒ ꯆꯥꯊꯣꯛꯅꯕ ꯇꯧꯒꯦ ꯂꯥꯏꯖꯒꯤ ꯃꯄꯥꯝꯗꯅꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯥꯏꯕ ꯑꯃꯥꯏꯕꯗꯣ ꯎꯅꯔꯕꯣ ꯍꯩꯃꯥ ꯏꯃꯥꯗꯤ ꯏꯀꯥꯎ ꯀꯥꯎꯏꯗꯅ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯀꯥꯎꯅꯤ ꯏꯃꯥꯗꯤ ꯏꯃꯥꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯗꯤꯕ ꯀꯩꯝꯇ ꯍꯦꯛ ꯊꯧꯑꯣꯏꯗꯦꯍꯦ ꯊꯧꯑꯣꯏꯗꯕ ꯅꯠꯇꯦꯅꯦ ꯏꯃꯥꯁꯦ ꯊꯕꯛ ꯌꯥꯝꯃꯟꯗꯅ ꯀꯥꯎꯕꯅꯤꯅꯦ ꯊꯧꯁꯥꯗꯕꯒꯤꯅꯦ ꯑꯩꯅ ꯑꯗꯨ ꯐꯖꯅ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯗꯨꯕꯨ ꯏꯃꯥꯅꯦ ꯍꯌꯦꯡ ꯆꯠꯂꯒ ꯎꯅꯔꯨꯔꯒꯦ ꯏꯃꯥꯁꯤꯗꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯥꯏꯕ ꯎꯅꯅꯤꯡꯉꯤꯗꯨꯕꯣ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦ ꯏꯃꯥꯗꯁꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯣ ꯈꯔ ꯊꯨꯅ ꯁꯤꯈꯤꯅꯕꯅꯦ ꯏꯃꯥ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦꯍꯦ ꯅꯀꯨꯕꯣꯛꯇꯨꯕꯨ ꯌꯥꯝꯅ ꯐꯠꯇꯕ꯭ꯔꯣ ꯐꯅ ꯐꯈꯤꯒꯨꯝ ꯇꯧꯕꯗꯥꯏꯅꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯃꯥ ꯑꯩ ꯇꯥꯃꯣ ꯏꯕꯥꯅꯤ ꯈꯛꯇꯪ ꯋꯥꯏ ꯁꯪꯅ ꯂꯩꯕꯗꯣ ꯄꯥꯝꯃꯦꯕ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯁꯦ ꯃꯄꯥ ꯃꯆꯥ ꯈꯛ ꯂꯩꯔꯛꯄꯅꯤꯅ ꯃꯄꯥ ꯃꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯍꯩ ꯃꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯅꯕ ꯇꯥꯕꯅꯤ ꯑꯗꯣ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕ ꯏꯃꯥ ꯏꯄꯦꯝꯃ ꯊꯨꯅ ꯁꯤꯕ ꯄꯥꯝꯃꯤ ꯀꯥꯏꯗ ꯏꯃꯥꯗꯤ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯁꯤꯜꯂꯛꯏ ꯍꯅꯨꯕꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕꯗꯣ ꯑꯩ ꯇꯜꯂꯦꯕ ꯏꯃꯥ ꯍꯌꯦꯡ ꯁꯣꯟꯗ ꯁꯣꯟꯖꯤꯜꯂꯛꯑꯗꯤ ꯑꯩꯅ ꯁꯦꯕꯥ ꯇꯧꯕꯗ ꯇꯥꯗꯣꯏꯅꯤ ꯃꯥ ꯍꯥꯏꯔ ꯊꯕꯛ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯁꯦꯕꯥ ꯇꯧꯗ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯍꯦꯛꯇ ꯍꯥꯏꯅꯗꯣꯏꯕ ꯃꯧꯅꯦꯅ ꯐꯠꯇꯦ ꯃꯀꯨꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯕꯤꯗꯦ ꯍꯥꯏꯗꯅ ꯃꯧ ꯐꯠꯇꯕꯤ ꯍꯦꯛꯇ ꯇꯥꯔꯒ ꯇꯣꯛꯇꯣꯏꯕ ꯑꯗꯒꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯅꯤꯅ ꯏꯔꯨꯖꯕꯤꯕ ꯐꯤ ꯃꯅꯝ ꯅꯝꯊꯤꯕ ꯃꯗꯨ ꯁꯨꯕ ꯃꯊꯤ ꯃꯌꯨꯡ ꯆꯥꯝꯕ ꯑꯁ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯇꯜꯂꯦꯕ ꯑꯗꯨꯅ ꯈꯔ ꯀꯜꯂꯤꯉꯩ ꯁꯤꯈꯤꯕꯅ ꯋꯥꯏ ꯁꯪꯉꯤꯗꯅ ꯍꯩ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯐꯔꯤ ꯇꯥꯅꯤꯅꯦ ꯇꯥꯔꯣꯏ ꯀꯩꯁꯨ ꯅꯪꯁꯤꯗꯤꯕ ꯐꯠꯇꯦ ꯐꯠꯇꯕ ꯖꯥꯠꯅꯤꯍꯦ ꯀꯩꯅꯣ ꯐꯠꯇꯕ ꯍꯥꯏꯕꯕꯨ ꯏꯃꯥ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯑꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯅꯤꯡꯉꯤꯅꯣ ꯏꯃꯥꯗꯤꯅꯦ ꯐꯅ ꯐꯕꯅꯤ
ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯑꯁ ꯌꯥꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯗꯨꯝꯅꯒ ꯇꯧꯔꯗꯤ ꯄꯥꯞꯄꯨꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯀꯔꯤꯒꯤ ꯄꯥꯞꯅꯣꯕ ꯏꯃꯥ ꯍꯩ ꯅꯈꯣꯏꯁꯨꯅꯦ ꯅꯣꯡꯃꯗꯤ ꯑꯍꯜ ꯑꯣꯏꯔꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯣ ꯅꯆꯥꯗꯨꯅ ꯇꯧꯔꯛꯂꯕꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯦ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯏꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯁꯤꯈꯤꯕꯗꯨꯅ ꯐꯔꯦꯗꯅ ꯍꯌꯦꯡ ꯏꯆꯥ ꯌꯥꯎꯔꯒ ꯑꯩꯈꯣꯏꯅ ꯑꯣꯠꯄꯗꯣ ꯆꯥꯗꯨꯅ ꯎꯍꯟꯅꯤꯡꯗꯦ ꯎꯍꯟꯗ꯭ꯔꯕꯅꯤꯅ ꯃꯇꯧꯁꯨ ꯀꯩꯁꯨ ꯇꯝꯃꯔꯣꯏ ꯑꯁ ꯀꯩꯅꯦꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅ ꯎꯅꯔꯝꯒꯗꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯑꯁꯣꯝꯗꯗꯤ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯅꯔꯛꯀꯅꯤꯅ ꯇꯧꯕꯅꯤ ꯍꯩ ꯑꯗꯣꯝꯗꯅꯦ ꯇꯧ ꯂꯥꯛꯎꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯊꯦꯡꯈꯤꯅꯤ ꯆꯠꯅꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ ꯑꯁ ꯑꯩꯗꯤ ꯍꯟꯕꯨ ꯍꯟꯅꯤꯡꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯃꯥ ꯍꯩ ꯋꯥꯊꯤ ꯇꯧ ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦꯀꯣ ꯍꯣꯏ ꯕꯥ ꯑꯩꯁꯨ ꯈꯪꯉꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯂꯥꯏꯖꯥ ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯎꯗꯅ ꯑꯁ ꯑꯩ ꯉꯝꯃꯔꯣꯏ ꯌꯨꯝꯗꯒ ꯆꯠꯂꯨꯕꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯋꯥꯏꯑꯦꯕ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯤ ꯆꯥꯛꯀꯗꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯣ ꯇꯥꯃꯣꯅꯔ ꯄꯥꯕꯅꯔ ꯀꯣꯛ ꯊꯣꯡꯉꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯑꯩ ꯊꯣꯡꯉꯨꯔꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥ ꯊꯧꯕꯁꯨ ꯆꯪꯂꯛꯏ ꯄꯥꯔꯤꯅ ꯄꯥꯕ ꯍꯜꯂꯛꯑꯦꯗꯅ ꯍꯜꯂꯛꯑꯦ ꯅꯈꯣꯏꯗꯤ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯄꯥꯕ ꯀꯩꯗꯧꯔꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯕꯗꯤ ꯃꯧꯗꯤ ꯀꯩꯗꯧꯔꯦ ꯄꯥꯕ ꯃꯥꯗꯣ ꯃꯄꯥꯝꯂꯣꯝꯗ ꯆꯠꯂꯨꯕꯒꯤ ꯈꯔ ꯋꯥꯏ ꯍꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯂꯝꯁꯥꯡ ꯆꯠꯄꯗꯨꯗ ꯋꯥꯔꯝꯕꯅꯤ ꯄꯣꯊꯥꯖꯔꯁꯅꯨꯗ ꯍꯣꯏ ꯄꯥꯕ ꯄꯥꯔꯤꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯑꯗꯣ ꯄꯥꯕ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨꯅꯦ ꯑꯩ ꯏꯇꯥꯎꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩꯕꯅꯤ ꯑꯗꯣ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ ꯆꯥꯛꯁꯦ ꯄꯥꯕꯅ ꯈꯔ ꯌꯦꯡꯕꯤꯔꯝꯃꯨ ꯉꯁꯤ ꯎꯅꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥꯅꯦ ꯍꯣꯏ ꯄꯥꯕ ꯍꯌꯦꯡꯗꯒꯤ ꯏꯇꯥꯎꯗꯣ ꯂꯪꯐꯩꯗ ꯆꯠꯂꯅꯤ ꯍꯥꯏ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯎꯅꯔꯨꯔꯣ ꯍꯣꯏ ꯄꯥꯕ ꯏꯔꯣꯟꯕ ꯐꯨꯠꯄꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯨꯜꯂꯛꯄꯁꯨ ꯌꯥꯔꯦ ꯍꯣꯏ ꯄꯥꯕ ꯇꯧꯍꯧꯔꯒꯦ ꯍꯣꯏ ꯄꯥꯕ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯖꯅ ꯀꯩꯗꯧꯔꯦ ꯆꯪꯉꯛꯑꯗꯤ ꯆꯥꯛ ꯂꯣꯏꯔꯝꯃꯕꯣ ꯂꯣꯏꯔꯝꯗ꯭ꯔꯤꯗ ꯏꯔꯣꯟꯕ ꯐꯨꯠꯇ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤ ꯁꯤꯡꯗꯣ ꯍꯦꯛꯇ ꯃꯨꯠꯄꯅꯤꯀꯣ ꯄꯥꯕꯗ ꯁꯤꯟꯅꯔꯝꯃꯤ ꯄꯥꯕ ꯍꯜꯂꯛꯎꯔꯕ ꯀꯃꯥꯏꯅ ꯊꯣꯡꯍꯜꯂꯝꯃꯤꯕ ꯇꯥꯃꯣꯗꯤ ꯏꯇꯥꯎ ꯎꯅꯔꯨꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯤꯗ ꯆꯪꯉꯛꯏꯁꯤꯅ ꯀꯔꯤꯒꯤ ꯍꯥꯏꯖꯜꯂꯝꯃꯤꯅꯤ ꯀꯩꯅꯣ ꯅꯆꯤꯟ ꯊꯤꯕꯒ ꯌꯥꯝ ꯍꯩꯅ ꯅꯪ ꯈꯛꯇ ꯋꯥꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯨ ꯋꯥꯔꯤꯕꯅꯤꯅꯦ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯄꯣꯊꯥꯅꯤꯡꯉꯤꯕꯅꯤꯅꯦ ꯍꯣꯏꯁꯦ ꯄꯣꯊꯥꯔꯣ ꯄꯥꯕꯅ ꯃꯥꯏꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯖꯔꯛꯑꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯣ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯕ ꯂꯥꯏꯖꯁꯨ ꯆꯥꯅꯅꯕ ꯊꯣꯔꯛꯂꯝꯃꯤ ꯆꯥꯛ ꯊꯤꯕ ꯈꯣꯠꯄ ꯊꯧꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯋꯥ ꯉꯥꯡꯅꯤꯡꯗꯕꯁꯨ ꯊꯧꯕ ꯋꯥ ꯉꯥꯡꯗꯦ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯥ ꯈꯪꯂꯕꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯑꯦ ꯍꯥꯏꯕꯁꯨ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯂꯥꯏꯖ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯕ ꯍꯧꯕꯒ ꯑꯁ ꯇꯥꯃꯣ ꯏꯟꯖꯥꯡꯁꯤꯗꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯗ꯭ꯔꯣ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯊꯨꯝꯁꯨ ꯆꯝꯃꯤ ꯉꯥꯔꯤꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯃꯣꯔꯣꯛꯁꯤꯅ ꯀꯪꯁꯥ ꯁꯥꯔꯤ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯆꯥꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯄꯥꯕ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯌꯥꯅ ꯌꯥꯅꯕ ꯆꯥꯔꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯌꯥꯅ ꯌꯥꯅꯅꯕ ꯆꯥꯗꯣꯏꯅꯣ ꯂꯥꯏꯖ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯊꯣꯡꯍꯧꯗꯕꯗ ꯆꯥꯕꯒ ꯑꯝꯇ ꯌꯥꯗꯦ ꯑꯋꯣꯏꯕ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯧꯕꯗꯤ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯥꯔꯝꯃꯤ ꯀꯥ ꯃꯅꯨꯡꯗꯅꯤ ꯄꯥꯔꯤ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏ ꯇꯧꯏꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯗꯣ ꯀꯣꯟ ꯐꯦꯡꯅꯤꯡꯗꯕꯒꯤ ꯁꯥꯎꯁꯟꯅꯕ ꯌꯥꯝ ꯃꯥꯜꯂꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯀꯩꯝ ꯄꯥꯈꯠꯂꯨꯔꯅꯨ ꯑꯩꯅ ꯐꯦꯡꯉꯝꯃꯕꯅꯤ ꯄꯥꯕꯗ ꯐꯦꯡꯍꯟꯕ ꯌꯥꯗ꯭ꯔꯣꯀꯣ ꯄꯥꯕꯅꯅꯦ ꯋꯥꯏ ꯇꯩꯔꯛꯑꯦ ꯅꯠꯇꯦ ꯏꯔꯣꯟꯕꯗꯨꯕꯨ ꯍꯨꯛꯄ ꯌꯥꯔꯤꯕ꯭ꯔꯕ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯌꯥꯗꯕꯁꯨ ꯅꯠꯇꯦ ꯌꯥꯅꯕ ꯀꯣꯛ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯄꯥꯕꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ
ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯈꯪꯗꯦ ꯑꯩꯅꯕꯨ ꯊꯣꯡꯗ꯭ꯔꯕꯗꯤꯅꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏ ꯆꯥꯕꯁꯦ ꯍꯨꯛꯄ ꯌꯥꯗꯦ ꯑꯍꯟꯅ ꯊꯣꯡꯕꯕꯨ ꯀꯩꯅꯣ ꯑꯣ ꯑꯗꯣ ꯁꯨꯡꯊꯣꯡ ꯊꯣꯡꯉꯛꯇꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯊꯣꯡꯉꯒ ꯂꯥꯛꯑꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯩꯅ ꯊꯣꯡꯗꯕꯗꯨꯗ ꯄꯥꯕꯒꯤꯗꯣ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯈꯪꯉꯕ ꯅꯪꯗꯤ ꯄꯪꯕꯅꯤꯅ ꯇꯧꯔꯤꯗꯣ ꯑꯝꯇ ꯈꯪꯉꯝꯃꯣꯏ ꯑꯄꯪꯖꯥꯎꯁꯤꯗꯤ ꯆꯥꯎꯆꯠ ꯆꯠꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯈꯪꯉꯣꯏꯕ ꯅꯪ ꯑꯗꯣ ꯅꯪ ꯋꯥꯏꯗꯨ ꯐꯥꯎꯕꯗꯤ ꯇꯩꯕ ꯌꯥꯕꯅꯤ ꯑꯩꯅ ꯑꯗꯨꯝ ꯇꯩꯒꯗꯕ ꯂꯩꯔꯤ ꯄꯥꯕꯅ ꯍꯩꯄꯥ ꯁꯥꯗꯅ ꯇꯩꯔꯒ ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯇꯩꯗꯕ꯭ꯔꯣ ꯑꯗꯨꯗ ꯇꯥꯃꯣꯗ ꯂꯥꯟꯅ ꯈꯜꯍꯟꯅꯕ ꯄꯥꯕꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯈꯪꯉꯕ ꯀꯣꯛꯀ ꯉꯥꯎꯁꯜꯂꯛꯑꯦꯗ ꯑꯩ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯈꯪꯉꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯔꯝꯕꯅ ꯆꯨꯝꯃꯤꯅꯣ ꯀꯔꯝꯕꯅ ꯂꯥꯜꯂꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯈꯪꯉꯣꯏꯌꯦ ꯇꯥꯃꯣꯗꯤ ꯌꯥꯔꯤꯁꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯊꯦꯡꯉꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯧꯕ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯗꯣ ꯁꯪꯒꯣꯜ ꯑꯗꯨꯗ ꯁꯟꯒꯤ ꯁꯟꯊꯤ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯇꯥꯎꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ ꯍꯩꯃꯥ ꯏꯇꯥꯎ ꯊꯧꯕ ꯂꯥꯛꯏꯗꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯤꯕꯅꯤ ꯑꯩꯅ ꯊꯕꯛ ꯐꯒꯦ ꯐꯔꯕꯗ ꯏꯇꯥꯎ ꯊꯧꯕ ꯌꯧꯕ ꯉꯝꯕ ꯅꯠꯇꯦꯗ ꯑꯣꯟꯊꯣꯛꯄ ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯏꯊꯣꯔꯛꯏꯗ ꯑꯩꯁꯦ ꯏꯇꯥꯎꯒ ꯋꯥꯔꯤ ꯑꯃꯇꯪ ꯇꯥꯟꯅꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯇꯣꯝꯕꯁꯨ ꯊꯧꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯀꯔꯤ ꯋꯥꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯀꯩꯊꯦꯜꯂꯣꯝꯗ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯊꯣꯛꯈꯤ ꯏꯇꯣꯝꯇꯅꯤ ꯑꯗꯣ ꯀꯔꯤ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅꯤꯗ ꯏꯇꯥꯎ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯨꯗꯅ ꯊꯧꯕ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯂꯛꯇꯗꯅ ꯏꯇꯥꯎꯒ ꯇꯥꯟꯅꯕ ꯂꯥꯛꯏꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯩꯔꯝꯃꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯝꯒꯗꯕꯅꯤ ꯑꯗꯨꯅꯦ ꯏꯇꯥꯎ ꯑꯗꯣ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯃꯑꯣꯡꯗꯤ ꯏꯇꯥꯎꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯃꯤꯑꯣꯏ ꯀꯅꯥꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯂꯩꯇꯦ ꯏꯇꯥꯎꯒꯤ ꯋꯥꯗꯣ ꯑꯩꯒꯤ ꯍꯦꯛ ꯅꯨꯄꯤ ꯏꯆꯥꯗ ꯐꯥꯎꯕ ꯑꯩ ꯍꯥꯏꯔꯣꯏ ꯏꯇꯥꯎꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯣ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯏꯇꯥꯎꯒꯤ ꯑꯋꯥꯕꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩꯅ ꯈꯟꯖꯔꯨꯕꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯒꯤ ꯏꯃꯧꯗꯣ ꯏꯇꯥꯎ ꯐꯠꯇꯕ ꯃꯧ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯧꯗꯣ ꯑꯣꯏꯒꯗꯧꯔꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯜꯂꯝꯕꯅꯤ ꯃꯁꯛ ꯐꯖꯔꯕꯁꯨ ꯃꯕꯨꯛ ꯏꯐ ꯐꯔꯣꯏ ꯍꯥꯏꯗꯅ ꯑꯩꯗꯤ ꯏꯃꯧ ꯐꯪꯉꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯨꯕꯅꯤ ꯑꯗꯨꯅꯤꯅꯦ ꯑꯗꯣ ꯃꯧꯗꯨꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯃꯧ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯆꯞ ꯃꯥꯟꯅꯩ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯔꯣꯜ ꯑꯃ ꯂꯨꯗ꯭ꯔꯤꯕ ꯃꯊꯛꯀꯤ ꯑꯍꯜꯅꯤ ꯃꯀꯨꯕꯣꯛꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯆꯥꯛꯁꯤꯅ ꯊꯣꯡꯅꯤꯡꯉꯒ ꯊꯣꯡꯅꯤ ꯊꯣꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯑꯗꯨꯝ ꯇꯧ ꯆꯥꯛꯁꯦ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯂꯒ ꯂꯩꯔꯕꯅꯤ ꯐꯔꯦꯅꯦ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯉꯤ ꯁꯤꯗ ꯑꯃꯨꯛ ꯍꯥꯎꯏ ꯍꯥꯎꯇꯦ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ ꯄꯨꯔꯥ ꯏꯅꯦꯝꯄꯣꯛ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯆꯥꯛ ꯇꯣꯛꯄꯒꯤ ꯂꯨꯈꯥꯛꯁꯤꯅ ꯏꯆꯥ ꯅꯨꯄꯥꯒ ꯑꯩꯒꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯁꯤꯅ ꯇꯧꯅꯤꯡꯉꯒ ꯇꯧ ꯇꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛ ꯂꯣꯏꯔꯦ ꯀꯣꯏꯆꯥꯏ ꯆꯥꯏꯔꯒ ꯊꯝꯒꯗꯧꯔꯤꯕ ꯃꯗꯨ ꯃꯤ ꯅꯨꯡ ꯂꯥꯛꯂꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯒꯤ ꯌꯥꯍꯧꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯉꯤꯕ ꯃꯄꯥꯝꯁꯤꯅꯅꯦ ꯆꯠꯅꯤꯡꯉꯒ ꯆꯠ ꯂꯦꯛꯅꯤꯡꯉꯒ ꯂꯦꯛ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯦ ꯍꯥꯏꯕꯒꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯅꯠꯇ꯭ꯔꯦ ꯀꯨꯁꯤꯔꯥꯁꯤꯅꯤ ꯄꯨꯔꯥ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯑꯗꯨꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯌꯨꯝꯕꯥꯜ ꯑꯁꯦ ꯃꯗꯨꯗꯤ ꯌꯨꯝꯕꯥꯟ ꯀꯥꯏꯔꯦ ꯃꯧꯗ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯛꯄꯅꯤꯅꯦ ꯃꯁꯤ ꯈꯟꯕꯗ ꯑꯩ ꯀꯣꯛꯁꯦ ꯁꯥꯔꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯧꯗꯨꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕ ꯅꯠꯇꯦꯀꯣ ꯀꯔꯤꯒꯤꯅꯣ ꯃꯧ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯃꯀꯨꯕꯣꯛ ꯑꯁꯤꯁꯨ ꯐꯠꯇꯕ ꯅꯠꯇꯦ ꯐꯈ꯭ꯔꯕ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯏꯇꯥꯎ ꯑꯗꯣ ꯅꯆꯥꯅꯨꯄꯥꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯗꯦ
Icha nupa sune chap mane. Ash onthokpanida. Naha nongma amasu makoise mapamda chali. Aina numit tare thabak halakpada. Icha nupa na chak thongga leirami. Ada aina maudi kaidore hangbada. Mapam chalubagi wai haidana pothakre hai. Aina su phare na adum hai. Aduga icha nupa dusu magi mataw ama unaruki. Chak tumda yengbiramo haidana chakib. Adagi aidi chatta chatlibra haina khanmani. Aduga icha nupa do chatlamdre. Kada oina changaga leikibagi wani. Maduda aina karimta khande. Makoina mapa aibu sizinabagi mawong aduda nungaitabagi wani. Oh, nacha nupa yauna adumaina tawbududi haunadedana henmalini itaw. Aduni tawribase. Aidi hanadagi haijabani. Nacha nupa ase mi tinade kaya pharoi haidana. Mausilakpadagi ipa icha nungsinana leirambado loina kawkre. Kauni. Nupiduna haiba loina inkini. Apapata thidan. Inkre taw, fazana inkre. Nupina haiba inbagi sawba nataba. Apaba wada khak inba oirabadi phaidana. Nacha nupadi phataba wada ile. Aduni tawrisi. Masibu kamaina tawsige taw. Kamaina tawba haibabu nang nupi ama thiro. As onthok pai taw. Handaktine aina haiba yaw. Mamangda aina haibado yaramlabadi ngasi nangna asumna naitom taribase takhidro. Itaw makoigi mawongdudine taw nupi ama thibana chap chani. Thawba tumin leirami tomba makha taraduna makoi wakhal taraba mapung pharaba mi ngaktani. Angang macha oidana makoigi phattaba mawong chingadu semthokpigani haiba leite. Ngamsu ngamoi semthokpa. Aikhoida oina onsinduna charakani. Makoi masana wakhal tajagadabani. Makoina tawribado tawgi yauna tawribani. Mapa ama oibagi nusibado khangdabagini. Thawba nungaitana tumina tarami tombana. Aduna nangi tungi khalaga nupi thirase. Asumna natomda hingba yaroi. Hojikpu kamaina aina nupi thigadoino itaw. Yanine adugidi. Kanagi nupinabu leiraktoino aingoda. Adugidi kemta waganu. Aina adum silaki. Nang yamna ahal oibasu nate. Aduga nasak thibasu nate. As itaw sidiba. Ado ngaiko. Kaino hairo. Thabakse pangthokjringaida nacha nupado amuktang wari saranga yeng. Kitang hongbran aduda indraba nupi thirase. Thidabu nupi sisune maudo mayok yaba ngambi aphawbi ama thigadabani. Hoi taw. Makoina punghen henjinba yaba nate. Adoi taw aisho muk chatnanaba tawragi. Hoi. Ado wakhal nungaitaba tawranu ko. Hoi taw. Asumna wa hairamduna thawbudu chatkre. Mathangi numitni thawba machanupabu kokthokduna wari sananabu hotnarami. Ipagi bungo mapadangda tholongni hi. Imungdagi laijana. Nakhoina pana kauri. Kari mo haidujano. Thoga hangurodana. Hoi. Aigi maramdaga nganghanba yaroi he. Ngangu he nangna marol ama. Wado hairaga parido mapana kauribadu thoraklami. Kay haigi baba. Ngasidi ipa icha wari khara sase. Kari wari sase haibno baba. Imung asigi oirakliba matang asidani. Aikhoi imungbu kaidorage baba. Nang amta munna yeng. Imung asida kari tawri haibdo. Khangdeda baba chap mane kaino. Imung asida oiriba mawongse baba na ahal ama oina pamde. Imung kaidorage baba. Ipagi bungo. Nangna asuk yamna khangjinnadriba asi karigino. Baba na hariba wado ai wakhal ama taba ngamdre. Imong nupi. Nangi nupi sina oiriba mawongse ipa pamdene. Magi mawongse yum kamaina pandoino. Baba. Kadomdagino laijana fathoraktuna. Aigi mawongna kaidorage. Baba na nachanupada hugamiduba. Kayadano yenguni. Aigi maramda tungdo wangang bagadi tawbigano. Baba se aikhoina seba tawdoini haibase kawbigano. Aigi waga ngangbaga saradano. Ngasaina aina khangabani masi tawrani haibase. Baba namong nupi asuk amna phabasida baba na pamdribase koino. Ipagi bungo.
ꯄꯥꯕ ꯑꯍꯜꯊꯪꯁꯤꯗ ꯌꯥꯅ ꯌꯥꯅꯕ ꯂꯩꯕꯤꯌꯨꯗ ꯊꯧꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯂꯥꯏꯖꯅ ꯑꯍꯜꯅꯤ ꯀꯥꯏꯅ ꯆꯨꯝꯅ ꯂꯩꯌꯨ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯈꯪꯕꯤꯔꯕ꯭ꯔꯣ ꯇꯥꯃꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯆꯪꯈ꯭ꯔꯦ ꯊꯧꯕ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯟꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯨ ꯃꯧꯁꯨ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯉꯥꯡꯂꯨꯕ ꯌꯥꯔꯔꯣꯏ ꯑꯩꯁꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅ ꯇꯣꯟꯅ ꯂꯩꯒꯗꯧꯔꯤꯗ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇꯔ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤꯁꯤ ꯏꯆꯥꯒꯤꯗꯃꯛꯇ ꯃꯃꯥ ꯌꯥꯎꯗ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯄꯥ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯋꯥꯖꯕꯅꯤ ꯏꯆꯥꯅꯨꯄꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯔꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯄꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯊꯧꯕ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯃꯄꯥ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯏꯇꯥꯎ ꯇꯣꯝꯕꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ ꯏꯃꯨꯡ ꯑꯁꯦ ꯑꯣꯏꯅꯤꯡꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝꯅ ꯊꯧꯕꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯗꯨ ꯄꯥꯔꯤ ꯈꯣꯏꯗ ꯂꯥꯛꯏ ꯄꯥꯔꯤꯒ ꯂꯥꯏꯖꯒꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤꯅ ꯇꯣꯝꯕ ꯂꯥꯛꯄ ꯎꯕꯗ ꯑꯦ ꯈꯨꯔꯥ ꯌꯥꯝ ꯊꯥꯖꯗꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ ꯍꯣꯏ ꯈꯨꯔꯥ ꯇꯣꯝꯕ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯔꯥ ꯑꯗꯣ ꯈꯨꯔꯥ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯗꯤ ꯂꯩꯇꯦ ꯂꯥꯏꯖꯅ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯌꯦ ꯊꯕꯛ ꯆꯠꯂꯤꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯀꯥꯏꯗꯒꯤ ꯊꯕꯛ ꯆꯠꯄꯅꯣꯗ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯈꯤꯕꯅꯦ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯆꯠꯄ ꯃꯥꯟꯗꯦ ꯄꯥꯕꯒꯤ ꯃꯑꯣꯡꯗꯣ ꯅꯈꯣꯏ ꯄꯥꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥ ꯅꯈꯣꯏ ꯄꯥꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩꯍꯧꯏ ꯈꯨꯔꯥ ꯍꯣꯏꯗꯗꯤ ꯀꯩꯗꯧꯍꯧꯔꯤꯕ ꯂꯥꯏꯖ ꯁꯥꯎꯅ ꯉꯁꯥꯏꯗꯒꯤ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯈ꯭ꯔꯒ ꯈꯨꯔꯥ ꯍꯣꯏꯗ ꯃꯤꯋꯥ ꯉꯥꯡꯉꯤꯕꯣꯏꯔꯦ ꯌꯨꯝꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯊꯣꯛꯑꯦꯗꯅ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕ ꯃꯆꯥ ꯃꯃꯧ ꯌꯣꯜꯂꯒ ꯀꯔꯤ ꯅꯨꯡꯉꯥꯏꯕꯅꯣ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯍꯩ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯣ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯈꯣꯏ ꯄꯥꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯑꯩꯈꯣꯏꯗ ꯊꯩꯔꯛꯍꯧꯏ ꯄꯥꯔꯤ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯕꯕꯨ ꯅꯨꯄꯤ ꯆꯦꯜꯂꯦꯕ ꯅꯈꯣꯏ ꯄꯥꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯂꯥꯏꯖ ꯃꯊꯕꯛ ꯌꯩꯗꯨꯅ ꯏꯃꯥꯏꯄꯦꯝꯃ ꯍꯅꯨꯕ ꯃꯥꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯀꯨꯕꯣꯛꯇꯣ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯗ꯭ꯔꯤꯅꯦ ꯑꯩꯅ ꯈꯪꯉꯕꯅꯤ ꯍꯟꯗꯛ ꯃꯔꯛ ꯑꯍꯣꯡꯕ ꯌꯥꯝꯅ ꯎꯏ ꯍꯥꯏꯗꯅ ꯑꯗꯣ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯑꯣꯏꯔꯦ ꯑꯁ ꯑꯩꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕ ꯅꯠꯇꯦ ꯏꯃꯨꯡꯁꯦ ꯄꯥꯕꯅ ꯄꯨꯡꯂꯣꯏ ꯂꯣꯏꯍꯜꯂꯦꯗꯅ ꯑꯁ ꯃꯥꯏꯒꯁꯦ ꯊꯥꯡꯒꯠꯂꯒ ꯆꯠꯄ ꯉꯝꯃꯔꯣꯏꯗ ꯑꯩꯗꯤ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯅꯅꯤ ꯃꯤ ꯂꯣꯏꯅ ꯇꯧꯅꯤ ꯈꯪꯉꯕ ꯍꯥꯟꯅ ꯅꯨꯄꯤ ꯂꯩꯅ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯂꯩꯇꯅ ꯊꯤꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯈꯨꯔꯥ ꯅꯨꯄꯤꯗꯨꯕꯨ ꯃꯧ ꯍꯜꯂꯛꯄꯤ ꯃꯆꯥ ꯀꯌꯥ ꯂꯩꯔꯕꯤꯅꯣ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦꯅꯦꯍꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯁꯨ ꯏꯃꯥ ꯀꯧꯕ ꯐꯪꯂꯗꯕꯅꯤ ꯃꯌꯨꯝꯗꯒ ꯊꯤꯜꯂꯔꯣꯏ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯗꯕꯅꯤ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯅꯄꯥꯒ ꯅꯃꯥꯒꯗꯣ ꯂꯧꯕ ꯂꯥꯛꯑꯣ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯥ ꯂꯥꯛꯄꯅꯤ ꯂꯥꯏꯖꯅ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯂꯧꯕ ꯂꯥꯛꯄꯒ ꯑꯝꯇ ꯉꯝꯃꯣꯏ ꯄꯥꯔꯤꯅ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯄꯥꯕꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯀꯔꯤ ꯑꯩꯅꯅꯦ ꯍꯥꯏꯕ ꯈꯨꯔꯥ ꯍꯣꯏ ꯃꯤ ꯑꯇꯣꯞꯄ ꯍꯥꯏꯔꯣꯏ ꯅꯪꯒꯤ ꯄꯥꯕꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯆꯍꯤ ꯀꯌꯥ ꯅꯄꯥꯅ ꯆꯥꯅ ꯀꯔꯝꯅ ꯍꯤꯡꯉꯤ ꯅꯪꯒꯤ ꯄꯥꯕꯅ ꯅꯪꯒꯤꯗꯃꯛꯇ ꯀꯌꯥꯝ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯏ ꯍꯥꯏꯕ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯗꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯅꯄꯥ ꯑꯁꯤꯕꯨ ꯐꯠꯇꯕ ꯃꯤꯔꯣ ꯅꯪ ꯄꯥꯕꯒꯤ ꯊꯃꯣꯏꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯅꯪꯕꯨ ꯍꯦꯛ ꯄꯤꯁꯛ ꯄꯤꯛꯅ ꯅꯃꯥꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯅꯄꯥꯅ ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄ ꯅꯠꯇ꯭ꯔꯣ ꯅꯄꯥ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯅꯨꯄꯤ ꯊꯤꯈꯤꯕ꯭ꯔꯣ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯤꯆꯩꯗꯣ ꯃꯆꯥ ꯑꯣꯏꯕ ꯅꯪꯉꯣꯟꯗ ꯐꯪꯍꯟꯅꯤꯡꯗꯦ ꯅꯄꯥꯅ ꯅꯪꯕꯨ ꯀꯌꯥꯗ ꯈꯟꯖꯕ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯆꯍꯤ ꯅꯧꯔꯤ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯗ
ꯅꯄꯥꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯌꯥꯈꯤꯕ ꯅꯠꯇꯦ ngasi napa asina nupi thira ibase karigino haiba wakhal muna khalo pari tumin le tombana phare adudi khura amuk chalage nakoi soi dobi da lauko laktaba yare nangi nupi mawa se chenma matam nangi pabana kayam yamna wajakhiba mado hojingna macha oiba nangna amuk hotnagadabani khangabra wado hairam laga tombado chatkre pariga lai jagado mangola duda leptuna le hobi tuminna thawbana thiragliba nupi adugi mamingna tharo haina kaurami yum asida tharo lakpadagi lai jade henna phattaba helaklami tharo su thawbugi wari pumba khangduna yum asida laklibani tharo mayum pandana leiba leisabi aribi amakhakni tombana thawbugi damakta sembiribani nongmogi numit amani tharo na mapuroiba thawbada onsinduna makhoi baba kaidawragi hayuni nachanu paga namawgase ai ubada isau saubadongna taw makhoi ba hera kashu khalunuda aina yaradi yaraba natro ado aibu kaidawrage hayuni mawsigi mawongsiga hai tharo nangondagi mawasine hilenba ngamhanba yaroi ko nangna ngamgadabani mawase araiba nupi nate hoi makhoi baba mana nangbu sizina hanba yar nangna oina ma sizina gadabani madugidi ai hekta tawgida makhoi baba irai laina yaroi ko hoi ba ado aikoi gi chakti thongkhrabro thongdri ai thonguragi yaroi thong kaidawrage mau leina nangna kaidawbu gi chak thongdoino as mau sidinga saidagi thongsu thongde kaidawribano su khangde mana oina thonghangadabani mana thongba ngairadi oigadaba mandi chara henba tari adu oirasu makhoi ngaibadabani pharabasu phatrabasu aikhoise makhoigi mama mapa haibadu oiribani adudi ngasi chara henbada tarabro tawrisiba makhoi ngaisi makhoi kamaina chabano haibadu yengsi as thonglabasu ne aikhoi ani khaki thonggadabani ado ngaiko makhoigi mawongde yengkisi hoi masida aikhoina yai haina thonglurab yai haidana ne matungda so adum sizina kadawribani khangabra uthokna sathi kreda mawngin sathi bane yam nangsu ne sum leiminaraga khangakani somdana pari magi nupi lai jada onsinduna chak thongurudana thongoi kaidabai thongdoiba kaino haijibo aina somda chak lama kansida aidi kaigi thongdoino ngasijibu chara henba taribro aina hena chak lama bazani ko adudi ko thongurudana thongoi lama sune sungthong hek thongoi asinupi se mamai thongjani asinupi haidi imaro haise is ima gain paban laro nupi dabo ima kaudradi kai ko haino leisabi aribi mana hanuba mada leisilaga hai tamna hai tani ni nangba taning da sanu tana dabani aina haise sakta sinu shidi chak singa saina thongba yarabani ba hojik phawba kaidawri banu khangde imana nangna thongni ne leramadi aidi kaidawbage mala aisibu chak thongba imungi thabak tobo lai natro khangde da ai khangoi nangdi khangdabu khangde habani kaino ngasai no ngambadagi sida suru kaidawraga leibanu khangde khara thapna ngangbu kaidawgi nangba kanade loishilo kai jatoiba ipamda chakto ipamda oina charurase chak chabagi damakta napamda muk jatoiba aidine sungthong thongoi nupesina thongdriba phau charado hiningdadi chalase ipamda hauna charurase chak lamana tatla kansida noiba ong chattuna leikidoribani ne chatradi kaino nupa ma dabado khara khitawra anu ngai khone kaidawrage mo tu maikhu khuri se ubre yo hoine khuine chak thongra mali mana aduni aingondagi henbadi yara anamdi kalli haigi nupi se kandradi kaino adulaija imaton sibu phabajalo kaino haidubo atombina bu kamai phadoino aduni aina khalami sisu
Napa hanubasina hanudangsida nupiga thidana. Aidi akhoi paabana sumaina tawrakani haibase thajadabani. Aina haidro napa se afaba natena. Khangdreda. Ngaihak leiraga parina chak yamna lamladuna. Chak tubu loidribo. Chalo, chak lamana loirim. Ngasai ngawbagi tawbagi makhol yam taki loiramanida. Dudi chana na batawrisi chak lami. Kauraktana kamaina charudu tamosima pangkre. Ado sungko kauraktrisidi. Kaino moina kauraktrishiba ngawbu ngawrajalo kaino khangdeda. Nang talaga lero ai loirabana yengugi. Lai jaso chak lamlabana maram oiraga. Hoi adumaina yenguro. Paridu makhoigi kaadagi thoraktuna chakhumda changlaklami. Mana chakhumda changakpada mapaga mamaga du chak chaduna leirami madu ubada thaubana. Baba hoidi chak charamedana. Chariba insang adu yengduna. Nga thongmanine hawarnida. Mamaga mapaga du kaiso haide tumina adum charami. Pari amuk thokiduna magi nupigi manakta lai. Lao chak chaurasi. Loihauraba. Loihauri. Imaga babaga di chabu chahauri. Makhoina charaga aikhoina kauраktaba. Amu haurabo. Haubagi wanati chak to loirdi kaupam thoktra. Adudi natabida makhoina charaga laithokba hekta yabra. Adu yengsilu no minangba. Moigido aikhoi anibu usitabani. Nang adu bain tawra dum leirege habra. Nga ni thonghorido. Ha, nga neba. Lao. Wado hairaga paridu mang thangduna chatkirami. Lai jama tomta murum soli. Chaknaga chak lamba sida ngaga thongi chahurubana pharanida. Saurabasu chaba loiraga amuk saurake. Wado hairaga lai jasu chakhumda changlai. Thaubana magi nupi tharoda onsilamduna. Tharo aidi woi haugalage ko. Wado hairaga thaubade dumuk thokre parina. Ima akhoigi chakti. Tharo ngakpa saduna. Ha. Chak aba. Kaino nakhoibu chak chadoiro. Parina ingak ngakna. Kaino aijibo. Aidi nakhoi charoida boiningdana nakhoi pabaga ibani khaktagi oina thongaga chari. Chapudasu chak amta lehodre. Nga thongbusu lehodre ne. Khajikta thongbani nakhoi yaudabani na. Laisa sauna. Kari wahai watano. Chakpu chagadaba mande haisibu. Karam kanda aikhoina imada chak charoi haina haikiba lege. Tamona so haide, aina so haide. Haima, aidi nangna chak thongdabaduda chararoida boina ningure. Chak tudi aina thongina tawringaida imana hana thongkiba natro. Ado, kuina numina waton yauroba phawbada thoglaktabaduda. Aidi nakhoina pamumda chatlaga charugadaboi malure. Parina, chak lamana sidora kanjida. Mama tharona, koiroi. Nangi nupida phat thongalaga charo. Chak lamaga sum leiba phate ko. Pari di wam ta nganglamdana saurangna na thokre. Lai jadi sauna. Imagi mawngsidi kainomnida. Tharoso lai jadagi tadana. Kaino mawang amani haibadi. Ha, kaino ba? Imagi se thawina tawgi yauna tawriba natra. Madu khanglabadi ngasaina kok thoraga thongaba yadro chakse. Aidi thongge tawina. Aina thorakpada imana haipa sadana hana thongamaga. Kariya? Numina waton yauroba phawbada thoraktaba nangna haujikta chak amuk thongningba saranu. Kaigino? Imana ngarangna hanta lakpada ngairi asuk yamna ngalchau thekpiribasibo. Nate, imana sumaina hekta tawba yabraba. Tharona khon kanna. Hai, yumbalon khangdabi. Nangna hana chatlamba niti niyomdo haujikti yararoi. Ai laabanina. Ngarangna handa lakpa oirasune. Aise nanempo khangaba nakubok na lauriba maunong macha nangna usitabadi yaroi yam phawreda hanuba amada laisabi nangna laisalaga laisalaibani nang kadoge habino ha wangang sangang mathong morang khangdabi sidi mathaki ahalni habisu khangdaba sai laijadu saunningbana loikre khangnidana sidagidi aisu dorokpa taredana nangna kadodoi aina chak thongba matamdasu Babaga nakhoi anigi haptaba tari. Tamoga aiga khaktagi thongani. Ho aikhoi gi dikai sukai di aduna bo hena phari. Aidine
ꯅꯪꯗꯧꯅ ꯇꯟꯗꯦ ꯑꯗꯨꯒꯅꯦ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯑꯅꯥ ꯑꯌꯦꯛ ꯑꯃꯗꯤ ꯐꯔꯛ ꯇꯥꯕ ꯅꯠꯇꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯒ ꯃꯧ ꯅꯉꯣꯟꯗ ꯄꯤꯖꯕ ꯀꯥꯏꯗꯨꯗꯤ ꯈꯜꯂꯨꯅꯨ ꯈꯪꯉꯕ ꯃꯧ ꯃꯆꯥ ꯅꯪꯅ ꯑꯩꯒꯤ ꯊꯛ ꯀꯥꯕꯗꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯃꯧ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯈꯪꯉꯕꯣ ꯍꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯇꯟꯖꯥꯗꯨꯗ ꯊꯧꯕ ꯆꯪꯉꯛꯇꯨꯅ ꯍꯥꯏ ꯀꯩꯅꯣ ꯍꯥ ꯅꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯁꯥꯎꯅ ꯐꯦꯠ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯔꯣꯅ ꯃꯈꯣꯏ ꯄꯥꯕ ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤꯅꯦꯍꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤ ꯂꯥꯏ ꯀꯤꯕ ꯃꯧ ꯅꯠꯇꯦ ꯂꯥꯏꯔꯣꯏꯗꯧꯔꯤꯅꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯊꯧꯕ ꯃꯣꯃꯣꯟ ꯇꯧꯅ ꯑꯗꯣ ꯅꯪꯁꯨ ꯌꯥꯏꯍꯦ ꯆꯤꯟꯗꯤ ꯃꯧꯁꯤꯅ ꯄꯥꯛ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦꯕ ꯍꯩꯃꯥ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯃꯈꯣꯏ ꯄꯥꯕꯁꯨ ꯂꯣꯏꯅ ꯇꯥꯕꯤꯍꯧꯕ꯭ꯔꯣ ꯂꯣꯏꯅ ꯇꯥꯏ ꯊꯑꯣꯏꯅꯅꯦ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯅꯦ ꯑꯩꯅ ꯑꯣꯟꯊꯣꯛꯄ ꯆꯥꯛ ꯄꯤꯖꯗꯕꯁꯤꯅ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ ꯑꯦ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯏꯆꯥ ꯅꯨꯄꯥꯗꯣ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅꯒ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯥꯕꯨꯗꯤ ꯌꯥꯗꯦꯗ ꯑꯗꯨꯗ ꯃꯧꯁꯤꯅ ꯇꯧꯔꯤꯁꯦ ꯃꯥꯅ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤ ꯃꯧꯁꯤꯅ ꯐꯠꯇꯕ ꯇꯧꯕꯗꯁꯨ ꯌꯥꯔꯤꯕꯅꯤ ꯍꯣꯏ ꯑꯗꯨꯅꯅꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏꯗꯍꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯃꯈꯣꯏ ꯄꯥꯕꯗ ꯇꯧꯈꯤꯕꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨꯅꯤ ꯇꯧꯒꯗꯕꯅꯤ ꯃꯇꯤꯛ ꯆꯥꯕꯅꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯃꯛ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯅꯤ ꯆꯥꯎꯔ ꯁꯥꯡꯂꯒ ꯃꯃꯥ ꯃꯄꯥ ꯎꯗꯕ ꯁꯥꯏ ꯃꯈꯣꯏꯁꯨꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯃꯗꯨꯃꯛꯅꯤ ꯑꯩꯅꯁꯨ ꯄꯥꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤꯒ ꯂꯥꯏꯖꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯥꯏꯔꯣꯏꯗꯧꯔꯤ ꯍꯣꯏꯅꯦ ꯑꯩꯅꯗꯤ ꯏꯆꯝ ꯆꯝꯃꯒ ꯏꯄꯪ ꯄꯪꯕ ꯃꯥꯜꯂꯒ ꯀꯥꯏꯗꯒꯤ ꯆꯝꯕꯅꯣ ꯀꯥꯏꯗꯒꯤ ꯄꯪꯕꯅꯣ ꯍꯅꯨꯕꯁꯤꯗ ꯂꯩꯔꯛꯏꯁꯦ ꯀꯛꯅꯤ ꯂꯥꯎꯔꯝꯗꯣꯏꯁꯦ ꯑꯗꯨꯕꯨꯗꯤ ꯄꯥꯕꯅ ꯄꯥꯈꯪ ꯁꯥꯔꯒ ꯀꯣꯏꯕ ꯑꯣꯏꯔꯝꯃꯗꯤ ꯄꯥꯕꯒꯤ ꯐꯤꯕꯝꯁꯤꯗ ꯄꯥꯈꯪ ꯃꯥꯜꯂꯝꯒꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯑꯗꯨꯕꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯊꯤꯗꯕ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯅꯪꯅꯦ ꯐꯅ ꯁꯨꯝ ꯈꯟꯕꯁꯤꯅ ꯅꯪꯅ ꯈꯟꯕꯩ ꯋꯥ ꯅꯠꯇꯦꯃꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯦꯕ ꯃꯤꯅ ꯍꯥꯏꯅꯕ ꯑꯩꯅ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯀꯩꯅꯣ ꯃꯤꯅ ꯀꯩ ꯍꯥꯏꯅꯔꯤꯅꯣ ꯃꯆꯥ ꯂꯩꯔꯦ ꯈꯪꯅ ꯈꯪꯅ ꯂꯩꯔꯛꯄꯅꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯗꯤ ꯀꯩꯅꯣꯝꯃꯒꯤ ꯅꯨꯄꯤꯅꯤꯅꯦ ꯂꯩꯁꯥꯕꯤ ꯀꯅꯥꯅꯕꯨ ꯍꯅꯨꯕꯗ ꯂꯩꯅꯒꯦ ꯃꯥꯅꯤ ꯃꯥꯅ ꯂꯩꯔꯛꯏꯁꯦ ꯌꯦꯡꯉꯨ ꯁꯤꯗꯕꯨ ꯏꯄꯪ ꯄꯪꯕꯤ ꯏꯆꯝ ꯆꯝꯕꯤ ꯑꯣꯏꯔꯝꯒꯗ꯭ꯔꯣ ꯑꯣꯏꯔꯝꯃꯣꯏꯕꯣ ꯑꯗꯨꯅꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯅꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯍꯅꯨꯗꯪꯁꯤꯗ ꯅꯨꯄꯤ ꯊꯤꯔꯒ ꯌꯥꯝ ꯂꯦꯝꯕꯗꯧꯅ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯗꯅꯒꯁꯨ ꯁꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤꯅ ꯆꯪꯖꯔꯤꯕꯅꯤꯅꯦ ꯄꯥꯕꯒꯤꯁꯦ ꯅꯨꯄꯤꯅꯤꯅ ꯃꯁꯛ ꯏꯊꯤ ꯍꯦꯛ ꯊꯤꯔꯗꯅ ꯏꯃꯥꯁꯦ ꯃꯁꯛꯄꯨꯗꯤ ꯊꯣꯏꯅ ꯊꯤꯗꯦꯗ ꯂꯥꯏꯖ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯗꯨꯅ ꯌꯥꯝ ꯌꯦꯡꯉꯤꯕꯣꯏꯔꯦ ꯁꯛꯀ ꯊꯑꯣꯏꯅ ꯌꯦꯡꯉꯨꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯁꯨꯝ ꯌꯨꯝꯁꯤꯗ ꯏꯃꯥ ꯑꯃꯅꯤ ꯍꯥꯏꯅ ꯂꯩꯔꯕꯅꯤꯅ ꯎꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯋꯥ ꯑꯃꯗꯤ ꯈꯟꯅꯁꯤ ꯀꯩꯅꯣ ꯈꯟꯅꯗꯣꯏꯁꯤꯕꯣ ꯌꯨꯝꯁꯦ ꯀꯩꯅꯣꯝꯃ ꯇꯧꯗꯣꯔꯤ ꯀꯩꯗꯧꯗꯣꯏꯅꯣ ꯄꯥꯕꯁꯤꯕꯨ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯧꯔꯝꯕ꯭ꯔꯣ ꯄꯥꯕꯔꯣ ꯍꯣꯏ ꯇꯧꯔꯝꯕ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯗꯅ ꯇꯧꯔꯤꯁꯦ ꯇꯧꯔꯝꯗꯦ ꯑꯗꯨꯅꯤ ꯏꯪꯅ ꯇꯞꯅ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯂꯩꯔꯝꯃꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯂꯥꯛꯄꯗꯒꯤ ꯀꯌꯥꯝ ꯍꯣꯡꯉꯦ ꯌꯦꯡꯉꯨ ꯑꯩꯁꯨ ꯈꯪꯉꯤ ꯅꯧꯅ ꯅꯨꯄꯤ ꯊꯤꯕꯗ ꯉꯥꯏꯔꯤꯕꯗꯧꯅ ꯃꯆꯥ ꯆꯥꯎꯔꯕ ꯃꯃꯧ ꯐꯪꯂꯕ ꯃꯥꯅ ꯑꯗꯨꯅꯤꯅꯦ ꯑꯗꯨ ꯌꯦꯡꯉꯨ ꯋꯥ ꯍꯥꯏꯒꯦ ꯄꯥꯕꯒꯤ ꯃꯆꯥꯁꯦ ꯅꯇꯣꯝꯇꯅꯤꯗꯅ ꯃꯥꯅꯤ ꯏꯇꯣꯝꯇ ꯄꯣꯛꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯑꯃ ꯄꯣꯛꯀꯦ ꯍꯥꯏꯔꯅꯤꯗꯣ ꯍꯥꯏꯔꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯅꯈꯣꯏ ꯑꯅꯤ ꯁꯨꯔꯅꯤ ꯑꯩꯒꯤ ꯃꯈꯥ ꯊꯥꯕ ꯑꯃ ꯐꯪꯗꯧꯔꯕ ꯍꯔꯥꯎꯔꯤꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯦ ꯄꯥꯕꯒꯤ ꯅꯆꯥ ꯅꯇꯣꯝꯇꯅꯤꯅ ꯅꯪꯒꯤ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯊꯣꯛꯏ ꯏꯇꯣꯝꯇꯒꯤꯅꯤ ꯀꯩꯅꯣ ꯑꯗꯨꯅꯤ ꯑꯗꯣ ꯑꯅꯤ ꯁꯨꯔꯛꯑꯗꯤ ꯌꯦꯟꯅꯁꯦ ꯍꯥꯏꯔꯛꯇꯣꯏꯕ ꯍꯣꯏꯅꯦ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦꯅꯦ
ꯑꯣꯏꯔꯣꯏꯌꯦ ꯇꯥꯃꯣꯗꯤ ꯁꯤꯒꯨꯝꯕꯗꯗꯤ ꯁꯤꯡꯕꯁꯦ ꯅꯪꯅ ꯍꯦꯛꯇ ꯍꯦꯜꯂꯛꯄ ꯑꯗꯣ ꯑꯅꯤ ꯊꯣꯛꯅ ꯌꯦꯟꯅꯕꯗꯨꯕꯨ ꯇꯥꯃꯣꯕꯨ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯄꯥꯝꯗꯤ ꯀꯩꯗꯧꯕꯩ ꯌꯦꯟꯅꯗꯣꯏꯅꯣ ꯏꯇꯣꯝꯇꯒꯤꯅꯤ ꯑꯣꯏꯗꯣꯏꯁꯦ ꯑꯩꯕꯨ ꯄꯣꯛꯂꯝꯕ ꯏꯃꯥꯗꯨꯅ ꯄꯣꯛꯂꯝꯂꯤꯕꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯩ ꯈꯛꯇ ꯑꯗꯨꯅꯤ ꯏꯃꯥ ꯑꯁꯤꯒꯤ ꯃꯆꯥ ꯌꯥꯎꯔꯦ ꯈꯜꯂꯣ ꯌꯦꯟꯅꯕ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯁ ꯌꯥꯔꯣꯏꯗ ꯑꯩ ꯈꯛꯀꯤꯅꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯅ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇꯒꯤ ꯋꯥ ꯈꯟꯅꯁꯦꯅ ꯍꯥꯏꯍꯧꯔꯤꯁꯦ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯅꯣ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯄꯥꯕꯁꯦ ꯍꯥꯟꯅ ꯅꯠꯇ꯭ꯔꯦ ꯍꯥꯟꯅ ꯑꯣꯏꯔꯗꯤ ꯇꯥꯃꯣꯒꯤ ꯂꯣꯏꯅ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨꯅꯦ ꯄꯥꯕꯁꯦ ꯏꯃꯥꯇꯣꯟ ꯂꯥꯛꯄꯗꯒꯤ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯕꯅꯤ ꯃꯆꯥ ꯑꯃ ꯄꯣꯛꯑꯦꯅ ꯈꯜꯂꯣ ꯇꯥꯃꯣꯅ ꯇꯥꯃꯣꯒꯤ ꯃꯈꯥ ꯇꯥꯕꯅꯦꯅ ꯈꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯄꯥꯕꯒꯤꯗꯤ ꯃꯥꯅ ꯄꯣꯛꯆꯕ ꯃꯆꯥꯅꯤꯅ ꯃꯆꯥꯅꯤ ꯅꯨꯡꯁꯤꯒꯗꯧꯔꯤꯕꯅꯤ ꯄꯥꯕꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯪꯁꯨ ꯅꯧꯅ ꯄꯣꯛꯂꯤꯕ ꯃꯆꯥꯗꯨꯁꯨ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯃꯆꯥꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤꯗꯤ ꯑꯄꯣꯛꯄ ꯏꯃꯥ ꯑꯩꯒꯤꯅ ꯏꯅꯦꯝꯗꯣ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯑꯃꯁꯤꯗꯤ ꯂꯩꯔꯤꯕ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯄꯥꯕꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯃꯠꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯅꯤ ꯅꯧꯅ ꯄꯣꯛꯂꯛꯄ ꯃꯆꯥꯗꯨꯅꯕꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯗꯧꯔꯤꯕꯅꯤ ꯅꯪꯗꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯕꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕꯗꯣ ꯍꯟꯊꯔꯒ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ ꯃꯆꯥꯗꯣ ꯑꯗꯨꯝ ꯁꯦꯝꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪꯉꯣꯟꯗ ꯌꯦꯡꯕꯒ ꯁꯪꯉꯔꯣꯏ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯍꯟꯅ ꯌꯦꯡꯂꯛꯀꯗꯕ ꯂꯩꯇꯦ ꯑꯃꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯛ ꯀꯛ ꯇꯧꯕꯗ ꯑꯗꯨꯝ ꯇꯪꯈꯥꯏ ꯌꯦꯟꯅꯒꯗꯕ ꯂꯩꯔꯤ ꯈꯪꯉꯕ ꯃꯗꯨ ꯌꯥꯔꯣꯏꯗ ꯏꯃꯨꯡꯁꯦ ꯂꯥꯟꯖꯥꯎ ꯊꯣꯛꯀꯅꯤ ꯍꯣ ꯂꯥꯟꯖꯥꯎ ꯐꯅ ꯊꯣꯛꯂꯕꯁꯨ ꯑꯗꯨꯝ ꯌꯦꯟꯅꯈꯤꯒꯗꯕ ꯂꯩꯔꯤ ꯁꯤꯗꯤꯅꯦ ꯍꯧꯅꯁꯥꯅꯤ ꯃꯆꯥ ꯑꯅꯤ ꯄꯣꯛꯂꯕꯗꯤ ꯑꯅꯤ ꯊꯣꯛꯅ ꯌꯦꯟꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯄꯥꯕꯒꯤ ꯃꯈꯨꯠꯇ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯈꯟꯅꯍꯧꯁꯤ ꯍꯥꯏꯕꯅꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯅꯨꯄꯤꯁꯤꯅ ꯉꯝꯍꯟꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯄꯥꯕꯗ ꯏꯪꯈꯣꯜ ꯂꯧ ꯄꯨꯝꯕ ꯇꯥꯃꯣꯒꯤ ꯃꯤꯡꯗ ꯄꯥꯟꯅꯅꯕ ꯀꯟꯅ ꯍꯥꯏꯕ ꯑꯗꯨꯒ ꯅꯝꯗꯅ ꯄꯥꯜꯍꯟꯕ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯇꯥꯟꯊꯣꯛꯄ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯇꯧꯒꯗꯕꯅꯤ ꯅꯨꯄꯤꯁꯤꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯂꯕꯗꯤ ꯌꯥꯔꯦ ꯑꯗꯨꯝ ꯀꯣꯛꯇ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯄꯥꯔꯤꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯟꯗꯨꯅ ꯑꯅꯤꯃꯛ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏ ꯑꯅꯤꯃꯛ ꯇꯧꯔꯁꯨ ꯀꯥꯏꯗꯦ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯩ ꯑꯗꯨꯅꯤ ꯏꯃꯥꯇꯣꯟ ꯇꯥꯟꯊꯣꯛꯄꯅꯅꯦ ꯅꯪꯅ ꯇꯧꯔꯣ ꯄꯥꯕꯒꯤꯅ ꯑꯩꯅ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯇꯧꯔꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯊꯨꯡꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯇꯥꯃꯣ ꯀꯟꯅ ꯍꯣꯠꯅꯔꯁꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯔꯣ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯂꯥꯏꯖꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯩ ꯆꯥꯗꯨꯅ ꯂꯩ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯋꯥ ꯉꯥꯡꯅꯗꯦ ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯅꯩ ꯂꯥꯏꯖ ꯍꯩ ꯉꯥꯏꯍꯥꯛ ꯆꯥꯔꯒ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯅꯕ ꯇꯧꯏ ꯃꯗꯨ ꯎꯕꯗ ꯊꯔꯣꯅ ꯍꯩ ꯉꯥꯏꯈꯣ ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯄꯩꯔꯞꯅ ꯊꯔꯣꯗ ꯌꯦꯡꯂꯛꯏ ꯊꯔꯣꯅ ꯆꯥꯔꯒ ꯀꯣꯟꯁꯦ ꯃꯄꯥꯟꯗ ꯊꯅꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯃꯅꯤꯡꯗ ꯐꯦꯡꯊꯣꯛꯑꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯨꯆꯣ ꯂꯥꯏꯖꯅ ꯁꯥꯎꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯊꯔꯣ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯅꯦꯝ ꯍꯥꯏꯅ ꯂꯩꯅꯔꯤꯕꯁꯦ ꯏꯈꯥ ꯊꯥꯕꯁꯤꯡꯒꯤ ꯑꯁꯣꯏꯕ ꯇꯥꯛꯅꯅꯕꯅꯤ ꯑꯩꯅ ꯊꯝꯒꯦꯅ ꯊꯝꯃꯤꯕ ꯏꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯄꯨꯁꯤꯜꯂꯣ ꯁꯤꯗ ꯊꯅꯝꯒꯅꯨ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯅꯤ ꯑꯩꯅ ꯄꯨꯁꯤꯟꯒꯦꯅ ꯈꯜꯂꯝꯕꯅꯤ ꯏꯃꯥꯅ ꯍꯩꯄꯥ ꯁꯥꯖꯤꯜꯂꯛꯑꯕꯅꯤꯅ ꯄꯨꯁꯤꯜꯂꯔꯣꯏ ꯏꯁ ꯄꯨꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯀꯥꯏꯅ ꯄꯣꯊꯥꯐꯝ ꯅꯥꯏꯗꯕꯤ ꯅꯪꯅꯁꯨ ꯀꯔꯤ ꯑꯩꯕꯨ ꯄꯣꯊꯥꯐꯝ ꯅꯥꯏꯗꯕꯤ ꯀꯥꯏꯅ ꯏꯃꯥꯅ ꯍꯩꯄꯥ ꯁꯥꯔꯛꯄꯗꯣ ꯌꯥꯝꯅꯅꯦ ꯑꯋꯥꯠ ꯑꯄꯥ ꯁꯥꯔꯛꯄꯗꯣ ꯑꯗꯨꯗ ꯇꯧꯏꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯈꯪꯉꯕ ꯑꯩꯁꯨꯅꯦ ꯃꯤꯠꯁꯤꯅ ꯎꯔꯤꯕꯁꯦ 3-4ꯔꯛ ꯁꯨꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯅꯪꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯕꯁꯦ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯔꯣꯏ ꯌꯥꯎꯅ ꯍꯥꯏꯗꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯑꯗꯨꯒ ꯄꯣꯊꯥꯐꯝꯒ ꯈꯪꯕꯒꯁꯨ ꯁꯥꯔꯗꯅ ꯆꯤꯟꯊꯤꯕꯤ ꯑꯣ ꯏꯃꯥꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯅꯍꯥ ꯃꯈꯩ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯕ ꯑꯣꯏꯔꯦ ꯏꯃꯥꯗꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯜꯂꯩꯕ ꯑꯣꯏꯔꯦ ꯏꯁ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯀꯜꯂꯛꯇꯣꯏꯕ ꯀꯜꯂꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯕꯗꯣ ꯍꯩ ꯋꯥꯈꯜ ꯑꯐꯕ ꯈꯟꯗꯕꯤ ꯑꯩꯕꯨ ꯋꯥꯈꯜ ꯑꯐꯕ ꯈꯟꯗꯕꯤ ꯀꯥꯏꯅ ꯏꯃꯥꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯦꯗꯅ ꯍꯩ ꯋꯥꯔꯛꯇꯕꯤ ꯌꯨꯝꯁꯤꯗ ꯅꯈꯥꯒꯤ ꯑꯉꯥꯡ ꯀꯅꯥ ꯂꯩ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯤꯒꯗꯧꯔꯤꯕꯒꯦ ꯍꯥ ꯃꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ
Inipok yam sakibasina. Hai, saba nate. Aise, nangi nanipok, khangabra. Ho, aikoigi inipok dine, sikre, khangaba, sigre. Ho, madu sikrabasu. Aina nanipok atombi, khangabro. Is, masidi yam ngamina. Ngamise airo, natraga, nanglo. Hanuba amata laisalaga yam usitabiga tawi. Ho, hanurabasu. Aigidi iporoiba, khangaba. Hanuba amata laisalaga imung sinang na panbidi yaroy. Pandauri, nang kaidoge habino. Masigi laisabi aribisi yam haudurida. Hai, murum songon, hauna haida une. Hana yung palurabira habisu khangde. Oirambasu kanana khangbono. Nang tobro. Aduna ni nang nachingnaribado. Khangaba, nang tobogi. Ai tobra kaina. Chumdro aina haise. Nupa kanamtana kuigi haraktabanina hanubasida lairakpa. Ho itung sidane nupagi nupa ngaktani khangaba tanarise. Adunaro laisabi aribi oiraga lairido. Ho madudine aina oigi yauna oiba khangaba. Yam oiramani. Nupadi phangdadana yumdi yamna paning nupadi leita. Wana lekagi minok maisa khangduna leibado. Aduga hanuba oirasu nupa ama phangba asidadi haraumadana laido. Loina khangbajani khangabra. O aina lakena laiba hanuba oirasu khangaba. Nangna imung asida kusirasi ahalaman mathong maram khangdana. Napure babu khudomida ungduna lairibado. Thugaige haidana thawaina laiba. Khangabo laiba. Is ipuroiba khudombida ungba kaina. Ungbu ungdro. Ho nangdi. Nangsu pabase khudombida ururu ungidudi. Ho aikoina ungbana ne phana ungba. Aduga nangna ungbana phattana ungba. Khenei yam khenei ko khangaba. Asa masidi ayam saunilo kadoreda. Hai toksinabana kanaroi. Yam thuna konsi pusil. Aidi sungpu pusiloi. O nang pusilaroi. Sungpu ye pusiloi. Imana kaidoge habino. Adu iba taradi. Wado hairaga lairiba konsing adu sumanglomda laktana langki. Madu ubada laija mamit adu lakthoktuna. Aigi konga langi. Khangbra. Matung tawradine. Sidagi henba ngaktani. Wado hairamnaga tharu imungda changki. Laija sauna mangola duda. Masinu piya tombise. Nongma nongmagi sum henjilakadawri. Masi ayam pendeda. Atombi laide haibado yam chumme. Khara loiramlabadi aina hekta phuba yabaneba. Aduda khara naha oibasida. Masasu aingondagi hena thaini. Chawini. Mana ngamniba phunarasu. Nakal amadana tombaga thawbagado. Lau punna suminaduna lai. Tombana wari saba hauраklami. Itaw. Imungdi kamay tawri. Nupi nauna thibasidi yamna nungairamini itaw. Aina nahana thibadiyo haidro. Nangna yadaba. Hana matha saduna wakal wana leirambasingdo. Haujikti loina phakri. Wakal gase kayadi nungai. Iyang hek yang. Tabak ama tawrabasu wakal ingna. Nena tana laitana tawba ngamledana. Aduni itaw. Punsise. Nungai thokpa haibasi yamna mathau taram. Mani itaw. Waragada sum leibasu yaba natido. Aduni itaw. Kamdawi. Tharodi midi yam phabani. Yamna phai. Nachanupaga maugadi sauning mana loiramani. Sawi haidana kaidawni. Masi pumba makhoina thokhaliba ngakta natro. Makhoi masana sinjabani. Mani itaw. Ado tharodubu maudunagadi chabideko. Tharodaga mauna henjinba ngamba nateda. As adumadi yam phare. Masi madine aisu yamna pelibani. Aigi nupi matawduda maududi makhoidau chakpada loiraponi. Adumna khare yam chakhangadabani. Mabuk phattaba mathamoi pikpa mau madi. Haujiktine ai kemta khangdri. Aigi nupida loina sinari. Mana loina mayokna jarasani haidana. Hoine aduna su phari. Mau su phatte icha su phatte. Icha su phai hairoi animak chap mani. Hanadi icha nupa su khara phaboi ningi. Adubu yade kainom tawi. Mapa ai kaw. Kanade daw wakhal nungaina lay ahaw bacharaga. Asumna matawani do nokminay. Mathangi numit kinungthilni. Numit asi pari thabak chalamde nungthil adu tumduna lairami.
ꯂꯥꯏꯖ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯏ꯫ ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ꯫ ꯑꯁ ꯀꯩꯗꯧꯔꯦ? ꯍꯧꯗꯣꯔꯛꯏꯗꯨꯕꯣ? ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ꯫ ꯇꯨꯝꯕꯒ ꯂꯥꯏꯔꯤ꯫ ꯑꯩ ꯏꯄꯥꯝꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯩꯃꯥ, ꯍꯧꯖꯤꯛꯄꯨ ꯅꯨꯡꯊꯤꯜꯁꯤꯗ ꯍꯥꯟꯅꯁꯨ ꯍꯥꯏꯗꯦ꯫ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦ? ꯏꯄꯥꯝꯗꯅꯤ ꯆꯠꯇꯣꯏꯁꯤ, ꯃꯤꯒꯤ ꯃꯌꯨꯝꯗ ꯅꯠꯇꯦ꯫ ꯑꯗꯣ ꯀꯩꯗꯧꯕꯅꯣꯕ ꯆꯠꯇꯣꯏꯁꯦ? ꯏꯃꯥꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯒꯗꯕ ꯂꯩ꯫ ꯆꯠꯄꯒꯤꯗꯤꯅꯦ ꯌꯥꯅꯤ, ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯇꯥꯃꯣ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯑꯍꯤꯡ ꯂꯦꯛꯂꯛꯇꯣꯏꯔꯣ? ꯂꯩꯔꯛꯑꯣꯏꯌꯦ, ꯍꯜꯂꯛꯇꯣꯏꯅꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯗꯨ ꯂꯥꯏꯖ ꯃꯄꯥꯝꯗ ꯆꯠꯈꯤ꯫ ꯄꯥꯔꯤꯗꯤ ꯃꯈꯥ ꯇꯥꯅ ꯇꯨꯝꯍꯧꯔꯤ꯫ ꯂꯥꯏꯖ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯃꯥꯅ, ꯀꯩꯅꯣ ꯅꯪꯅ ꯐꯠꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯣ? ꯄꯥꯔꯤꯗꯒ ꯍꯥꯏꯔꯝꯕ꯭ꯔꯣ ꯅꯪꯕꯣ? ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯝꯃꯒ ꯂꯥꯛꯏꯅꯤ꯫ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦ? ꯏꯃꯥꯅ ꯄꯨꯁꯜꯂꯛꯄ ꯑꯃꯥꯏꯕꯤꯗꯣ ꯏꯀꯥꯟ ꯀꯥꯟꯅꯗꯦꯗ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯄꯩꯁꯥ ꯇꯃꯛ ꯂꯧꯏ, ꯀꯩꯝꯇ ꯄꯥꯟꯗꯦ, ꯃꯥꯅ ꯌꯦꯡꯉꯤꯗꯣ ꯄꯥꯕꯗ꯫ ꯑꯗꯨꯅꯤꯅꯦ ꯏꯃꯥꯁꯨ ꯈꯜꯂꯝꯂꯤꯕꯅꯤ, ꯀꯩꯝꯇ ꯃꯍꯩ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯃꯥ ꯌꯦꯡꯕꯗꯒꯤ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯍꯥꯏꯔꯒ ꯅꯨꯄꯤꯕꯨ ꯑꯣꯏꯅ ꯊꯤꯖꯤꯜꯂꯛꯏꯅꯦ꯫ ꯑꯗꯨꯅꯤ ꯏꯃꯥ, ꯑꯗꯨꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯣ ꯏꯆꯥꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤꯅꯣ? ꯑꯃꯃꯨꯛ ꯅꯧꯅ ꯇꯥꯟꯅꯕ ꯄꯥꯝꯃꯤ ꯏꯃꯥ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨꯒꯤꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯇꯧꯒꯗꯕꯅꯤ꯫ ꯑꯁ ꯑꯗꯨꯗꯤ ꯁꯦꯜꯗꯤ ꯌꯥꯝ ꯆꯪꯒꯅꯤꯍꯦ꯫ ꯆꯪꯅꯤꯡꯕ ꯆꯪꯖꯁꯅꯨ, ꯑꯩꯅ ꯈꯜꯂꯤꯁꯤꯕꯨ ꯑꯣꯏꯍꯜꯂꯕꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯒꯗꯤ ꯑꯃ ꯇꯥꯟꯅꯔꯨꯔꯁꯤ꯫ ꯊꯣꯏꯅꯨ ꯀꯧꯕꯤ ꯑꯃꯥꯏꯕꯤ ꯑꯐꯥꯎꯕ ꯑꯃ ꯂꯩ꯫ ꯅꯨꯄꯤꯔꯣ? ꯍꯩꯃꯥ, ꯊꯣꯏꯅꯨ ꯍꯥꯏꯁꯤꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯣꯏꯒꯗ꯭ꯔꯣ? ꯉꯥꯎꯔꯕ꯭ꯔꯅꯦ ꯃꯁꯤꯕꯣ? ꯍꯩꯗꯤ ꯍꯩꯀꯣ? ꯍꯣꯏꯅꯦꯍꯦ, ꯃꯃꯤꯡꯁꯦꯒ ꯀꯥꯏꯈꯩ ꯆꯠꯂꯤꯕꯅꯤ꯫ ꯃꯌꯥꯝ ꯍꯨꯞꯄ ꯃꯈꯩ ꯌꯦꯡꯅꯔꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯣ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯥꯁꯦ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄꯒꯤ, ꯃꯤꯁꯦ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯝꯅ ꯌꯥꯝꯕ, ꯑꯗꯨꯗ ꯉꯥꯏꯕ ꯉꯝꯗꯕꯒꯤ ꯅꯪꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯃꯉꯣꯟꯗꯒꯤ ꯈꯤꯇꯪ ꯇꯥꯕ ꯐꯁꯨ ꯐꯕ ꯑꯃꯥꯏꯕꯤꯗꯣ ꯇꯥꯟꯅꯈꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯌꯥꯝ ꯐꯔꯦ꯫ ꯑꯗꯣ ꯍꯌꯦꯡꯁꯦ ꯏꯃꯥ ꯅꯣꯏꯗ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯒꯅꯦ ꯏꯃꯥ ꯏꯆꯥ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ꯫ ꯑꯗꯣ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ ꯏꯃꯥ꯫ ꯂꯥꯛꯀꯦ ꯂꯥꯛꯀꯦ꯫ ꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯆꯥꯔꯁꯤꯀꯣ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯗꯣ ꯅꯈꯣꯏ ꯏꯃꯥꯗꯨꯕꯨ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅꯩ, ꯆꯨꯝꯕ꯭ꯔꯣ? ꯂꯥꯏꯖ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯈꯨꯝꯃꯛꯏ꯫ ꯆꯨꯝꯃꯦ, ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯅꯀꯨꯕꯣꯛ ꯍꯅꯨꯕꯗꯨꯅ ꯆꯦꯜꯂꯛꯄꯗꯨꯗ ꯃꯧ ꯍꯜꯂꯛꯄꯤ ꯃꯆꯥ ꯂꯩꯔꯕꯤꯒ ꯃꯥꯜꯂꯨꯔꯦ꯫ ꯀꯥꯏꯗꯩꯅꯣꯗ, ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯅꯅꯦꯝꯄꯣꯛꯇꯣ? ꯑꯣ, ꯑꯐꯥꯎꯕꯤꯅꯦ ꯏꯃꯥ, ꯃꯆꯤꯟꯅ ꯃꯔꯣꯟ ꯑꯃ ꯀꯜꯂꯤꯕ꯫ ꯃꯥ ꯄꯥꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ, ꯏꯃꯨꯡꯗꯣ ꯃꯥꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯕꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯏꯜꯂꯤꯁꯦ, ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯒ ꯑꯝꯇ ꯇꯥꯕꯤꯕ ꯅꯠꯇꯦ ꯈꯪꯉꯕ, ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ꯫ ꯄꯥꯕꯅ ꯇꯧꯈ꯭ꯔꯤꯁꯦ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤꯗꯨꯒ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ꯫ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯈꯤꯕ ꯇꯥꯕꯅꯤꯅꯦ, ꯍꯅꯨꯕ ꯃꯥꯅ ꯂꯩꯁꯥꯕꯤ ꯑꯃ ꯂꯧꯔꯕꯅꯤꯅ꯫ ꯑꯗꯨꯅꯅꯦ ꯃꯆꯥ ꯃꯃꯧ ꯎꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯃꯤꯠ ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯇꯧꯔꯝꯒꯅꯤ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯃꯥꯅ ꯄꯥꯕꯁꯦ ꯁꯦꯝꯖꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯄꯥꯕꯒꯤ ꯍꯥꯏꯕ ꯈꯨꯏꯟꯗꯣ, ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯌꯥꯗꯦꯕ꯫ ꯁꯣꯏꯗꯅ ꯁꯦꯝꯖꯤꯜꯂꯝꯒꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯍꯅꯨꯕꯗ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯄ ꯉꯝꯃꯤꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯈꯪꯉꯕ? ꯑꯗꯨꯅꯅꯦ ꯅꯪ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯃꯥ꯫ ꯑꯗꯣ ꯐꯔꯦ, ꯊꯦꯡꯖꯤꯜꯂꯛꯑꯦ, ꯅꯪꯁꯨ ꯍꯟꯅꯅꯕ ꯇꯧꯔꯣ, ꯂꯦꯛꯀꯗꯕꯁꯨ ꯅꯠꯇꯕꯅꯤꯅ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯅꯌꯥ ꯅꯨꯄꯥꯒꯁꯨ ꯑꯃꯨꯛ ꯇꯥꯟꯅꯔꯨꯗꯣꯏꯅꯤ꯫ ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯏꯃꯥ? ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯁꯣꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯝꯂꯒ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯄꯥꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯏꯖꯥ, ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ? ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯗꯣ ꯄꯥꯕꯗ ꯍꯦꯛꯇ ꯍꯧꯗꯣꯛꯑꯁꯤ꯫ ꯍꯧꯗꯣꯛꯑꯁꯤ꯫ ꯁꯨꯝ ꯀꯨꯏꯊꯔꯗꯤ ꯑꯃꯁꯤꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅꯅꯦ ꯄꯥꯕꯅ ꯊꯕꯛ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯍꯦꯛꯇ ꯍꯧꯗꯣꯛꯑꯁꯤ꯫ ꯉꯁꯤꯁꯦ ꯌꯨꯝꯒꯤ ꯏꯃꯥꯁꯨ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯏꯅꯦꯝꯄꯣꯛꯄꯣ? ꯍꯣꯏ, ꯁꯤꯗꯁꯨ ꯆꯥꯛ ꯆꯥꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯉꯥ ꯊꯣꯡꯗꯕ ꯌꯥꯔꯣꯏꯅꯦ꯫ ꯍꯣꯔꯦꯟ ꯇꯥꯃꯣꯅ ꯉꯥꯏꯍꯥꯛ ꯀꯩꯊꯦꯜꯗ ꯊꯣꯛꯑꯒ ꯂꯩꯕꯤꯔꯨꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯊꯣꯛꯑꯒ ꯂꯩꯔꯒꯦ꯫ ꯄꯥꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯅꯤꯗꯅ, ꯍꯣꯔꯦꯟꯗꯤ ꯑꯃꯁꯦ ꯃꯇꯣꯝꯇ
Nahangkhaydi aisu itomta masu matomta kemte henjinba ngamnadabani ngasidi ima su lakadawbanina ima ibani changaga tawradoini. Lai jakanano haibase horendi khanghandorabani. Khangalo. Ado khangdida ima to na nakhoi animaktagi ngamkhibasu kanana khangbano. Kaino akhoi ani suraga atombisina kamaina ngamdorige. Ado paba chakhibana hanbadari lao hayoruse. Tamo hana thoga hairamo ai tapna thorake. Punna thongminaradi aina mo injinba mani. Pare adudi ai hana hairurage ko. Asamna pari mapanda thoraklami mapa thawbudu sumangda napi phanduna leirami. Napi sinane sum haujila. Sumang si napi ngakta ngaira anini tawrise. Pari thoraktuna. Baba, hai, kaidawre. Napi sinang sukhara phanba yabani. Thabak chatlabani haidana dum leibaduna di. Napa aina tawbu sum ngaiduna leibasibu haunabro. Sumang sida napi haujanduna leibasi phawbada yengba nungairibraba. Mi nung laklaga kari haina kidoino ni sibo. Aikoina thabak chathoabanina imana tawrusu yabasida. Nama asina tawdoiba. Adudi nangi nupina kaidawdoba. As, masuni baba. Pangchacha. Panglayda leiba yumbanduna yaroine. Wakhaldo munna khalaga yumpalo. Hoi baba. Ado karino hayo nangna haininglibado. Sumdawbane baba. Adu wada aidana potharaga leitresu ku hayune he. Baba. Babagi law inkolse babagi mingda leibado. Haujikti matang matam charabanina aigi mingda amuk onsinbiro. Kari nangi mingda. Tanjaduda laisa thorai pari makhata aduna. Soiba ngangba haibase tamma ngambasu natabanina baba haujikse matang chap chari. Soiba ngamba tamba ngamdi haiba. Hoi baba. Nangna madugi wado hairibadubu nangi nupina ipa sinanaba amaiba tanabaduna hairiba natro. Kaino baba onthok ba. Laijana. Kaidagi oidaba wano. Aduna mo babada kanana mo haijalaino. Namong nupisinabu kamaina baba hatoino. Adune aiba mi hatpidawna. Mamong nupinabu makubo kamaina hatoino. Karamba mathong huktaba mina tamsilakba pauno. Migi yum thukainaba wanida. Masidi aikoina nusinana leibasida. Makoinane kalaktana tamsilaiba oirangani. Adune haisi baba. Mina tamsinbasu yamna tarunuda. Oh. Aikoigisi nusinana leiribanini ko. Mani baba. Bunga. Ima oipema. Ipagi ingkol saruksi khak pamra. Naku nanemgi seba tawni haibadi nakoi khangdabra. Pharabasu phatrabasu ibungo. Nangse ipana chawna naba yolaklibani. Pari tumina lei. Laijana oina khumlai. Baba hoi sondrebanina. Adugi sumathakta imana ha oibi ama leibasida aikoina sum laithokpanida. Mani baba. Haujiki nate aina haisi hanagi waduni. Baba. Kallingaida phawbu seba tawningdaba noina solaba matamda kamaina seba tawningdoino. Nakhoine aina loina khangabajani ko. Laijana tawsinaduna. Baba na pangkhana khanjinbiri. Nachanamo akhoi leirisibu babagi seba tawnanaba natro. Ngasidi wakhal onthokna takreda. Hanadagi adum taida namaudi. Ada namona sum haidoktabani. Machanupa parina. Bababu aikoina seba tawdana kanana tawdoino. Baba aikoina tawgadabani. Babagi seba ne awadapa amata lehelu. Baba namona su kanna honagadawribani. Sigi maramna wakhal nungaitaba kaisu tawrunu. Aikoi mayam leirisidi. Thawba momon tawna. Adumnabu nakhoina wakhal tarabadi phaidana. Pari so momon tawna. Taida baba kaidawbagi taroidoino. Aishu nushiribani ne icha imaubu karigi nushidani. Adune baba luda lusila aga akhoi masen natana kanasu laigadaba nati. Mani. Imauna hairibado yamna chumi. Ado baba mingon senbagi wafamdu kamai tawsi haino. Aish madugi wado aruba ma leirini. Kari aruba wano baba. Sumai tawba. Baba na law inkol gi mingse namagi mingda loi pankhre ne.
ꯄꯥꯔꯤ ꯉꯛꯅ ꯀꯔꯤ ꯏꯃꯥꯇꯣꯟꯒꯤ ꯃꯤꯡꯗ ꯍꯣꯏꯅꯦ ꯅꯃꯥꯒꯤ ꯃꯤꯡꯗ ꯂꯥꯏꯖꯅ ꯑꯁ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯀꯩꯒꯤꯅꯣ ꯄꯥꯕ ꯑꯗꯨꯕꯣ ꯏꯃꯥꯒꯤ ꯃꯤꯡꯗ ꯄꯥꯜꯂꯤꯕꯗꯤ ꯅꯃꯥꯒꯤ ꯃꯤꯡꯗ ꯄꯥꯜꯂꯒ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯁ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯟꯒꯗꯕ ꯅꯠꯇ꯭ꯔꯣ ꯅꯃꯥꯒꯤꯗ ꯄꯥꯜꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯄꯥꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯗ ꯑꯩ ꯁꯥꯎꯔꯛꯀꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯤꯁꯤꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯈ꯭ꯔꯦꯅ ꯍꯩ ꯀꯔꯤꯅꯣ ꯋꯥ ꯀꯥꯏꯅꯕ ꯍꯥꯏꯕꯕꯣ ꯑꯩꯅ ꯊꯑꯣꯏꯅ ꯅꯃꯥꯒꯤ ꯃꯤꯡꯗ ꯄꯥꯟꯒꯦꯅ ꯄꯥꯜꯂꯤꯕꯅꯤ ꯅꯈꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ ꯑꯍꯜ ꯂꯃꯟꯕꯨꯅ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯐꯥꯎꯕ ꯊꯣꯡꯂꯒ ꯄꯤꯖꯅꯤꯡꯗꯕ ꯁꯤꯈ꯭ꯔꯒꯅ ꯀꯞꯁꯤꯟꯅꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯅꯨꯡꯁꯤꯕ ꯁꯥꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯕꯥꯕꯥ ꯑꯍꯜ ꯂꯃꯟ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯑꯍꯜ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜꯗꯤ ꯅꯈꯣꯏ ꯄꯥꯝꯃꯤꯅꯦꯕ ꯅꯍꯥꯟꯅ ꯅꯈꯣꯏꯅ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯗꯨꯅꯕꯨ ꯑꯩꯅ ꯅꯃꯥꯒꯤ ꯃꯤꯡꯗ ꯄꯥꯜꯂꯤꯕꯅꯤ ꯅꯈꯣꯏ ꯈꯛꯇꯅ ꯁꯤꯡꯕ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒ ꯅꯈꯣꯏ ꯈꯛꯇꯅ ꯐꯠꯇꯕ ꯇꯧꯕ ꯍꯩꯕꯁꯨ ꯅꯠꯇꯦ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯏꯪꯈꯣꯜ ꯂꯧꯔꯝꯗꯥꯏꯒꯤ ꯇꯧꯁꯤꯟꯅꯕ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯔꯅꯤ ꯁꯤꯔꯣ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯊꯧꯕꯅ ꯃꯈꯥ ꯇꯥꯗꯨꯅ ꯅꯈꯣꯏꯒꯤ ꯅꯇꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯈꯪꯉꯕ꯭ꯔꯥ ꯏꯆꯥꯅꯨꯄꯥ ꯅꯪꯗꯤ ꯅꯄꯥ ꯑꯩꯒꯤ ꯃꯒꯨꯟ ꯈꯪꯂꯝꯒꯅꯤ ꯃꯧꯁꯤꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯄꯥ ꯑꯩꯕꯨ ꯄꯪꯄꯪ ꯄꯪꯕꯁꯨ ꯑꯗꯨꯝꯅ ꯎꯒꯅꯨ ꯄꯣꯛꯆꯕ ꯏꯆꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯅꯪꯕꯨꯗꯤ ꯅꯃꯥꯁꯤꯅ ꯍꯦꯟꯅ ꯊꯥꯖꯩ ꯑꯗꯨꯅꯅꯦ ꯅꯃꯥꯒꯤ ꯃꯤꯡꯗ ꯄꯥꯜꯂꯤꯕꯅꯤ ꯊꯧꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯅꯊꯃꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯪꯈꯣꯜ ꯑꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯈꯜꯂꯨꯔꯅꯨꯀꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯆꯪꯈꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯋꯥ ꯉꯥꯡꯅꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏꯅ ꯇꯧꯖꯒꯦ ꯈꯟꯕ ꯑꯁꯥ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯔꯦ